ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯄꯥꯕꯨꯡꯁꯤꯡ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯏꯃꯥꯒꯤꯁꯨ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔ ꯃꯥꯜꯂꯦꯀꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯍꯥꯏꯕꯗꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯍꯦꯛꯇ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯦꯛ ꯃꯈꯣꯟꯁꯦ ꯍꯦꯛ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯗ ꯊꯥꯕ ꯌꯥꯗꯅ ꯂꯩꯕꯅꯤ ꯏꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯇꯥꯍꯟꯕ ꯃꯌꯥꯝꯗ ꯉꯝꯗꯅ ꯂꯩꯔꯛꯄꯅꯤ ꯑꯃꯁꯨꯡ ꯃꯁꯤ ꯐꯠꯇꯕꯒꯤ ꯊꯧꯔꯥꯡ ꯑꯃꯁꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯌꯥꯝ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯕꯥꯏꯕꯜ ꯌꯦꯡꯉꯒ ꯍꯧꯖꯤꯛꯁꯦ ꯕꯥꯏꯕꯜ ꯄꯥꯔꯒ ꯂꯩꯔꯝꯕꯗ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯃꯥꯒꯤ ꯋꯥꯈꯜꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛꯁꯨ ꯂꯥꯛꯈꯤ ꯈꯪꯕ ꯏꯃꯥ ꯑꯗꯨꯅ ꯏꯃꯥꯗ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯏꯃꯥꯒꯤ ꯑꯆꯤꯟꯕ ꯂꯩꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯒꯅꯦ ꯏꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯍꯟꯕꯤꯈꯤꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗꯣ ꯑꯝꯇꯪ ꯏꯃꯥ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯏꯃꯥꯁꯦ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯗ ꯖꯛ ꯂꯥꯎꯕꯤ ꯑꯗꯨꯒ ꯃꯤꯅ ꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯦꯟꯗꯦꯜ ꯎꯞꯄꯒ ꯆꯪꯉꯛꯗ꯭ꯔꯥ ꯀꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯄꯥꯈꯠꯆꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯏꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗꯣ ꯂꯤꯕꯤꯔꯣ ꯑꯗꯨꯒ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯃꯥꯅꯦ ꯇꯦꯜꯂꯞꯅ ꯍꯥꯏꯕꯤꯌꯨꯀꯣ ꯌꯥꯝꯅ ꯁꯥꯡꯕꯒꯤ ꯃꯔꯝꯅꯁꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯌꯥꯗꯕꯗꯣ ꯍꯥꯏꯕꯤꯔꯣ ꯏꯃꯥ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯛꯄꯒꯤ ꯑꯉꯥꯡꯒꯤꯗꯤ ꯃꯥꯅ ꯇꯨꯌꯦꯞ ꯊꯥꯔꯛꯄ ꯁ꯭ꯋꯥꯏ ꯃꯇꯝꯁꯤꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯦꯞꯄꯅꯤ ꯈꯣꯠꯀꯅꯤꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯁ꯭ꯀꯨꯜ ꯂꯦꯞꯇꯣꯏꯁꯦ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯗꯅ ꯑꯗꯩ ꯃꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯀꯥ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯂꯩꯈ꯭ꯔꯦꯕ ꯃꯥꯁꯦ ꯀꯥ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤꯡꯁꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯉꯥꯡꯕ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯁꯨꯝ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯃꯥꯅ ꯇꯥꯗꯕꯤꯁꯤꯗ ꯑꯗꯩ ꯃꯁꯝ ꯃꯅꯥꯗꯣ ꯃꯥꯅ ꯁꯨꯝ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩꯔꯕꯅꯤꯅ ꯃꯁꯝ ꯃꯅꯥ ꯐꯩꯒꯥꯡꯁꯦ ꯄꯨꯡꯁꯣꯡ ꯁꯣꯡꯉꯛꯂꯦ ꯑꯗꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥꯁꯤꯁꯨ ꯃꯥ ꯀꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯂꯩꯇꯦ ꯐꯤꯔꯣꯟꯁꯤꯁꯨ ꯁꯨꯝ ꯉꯁꯥꯏꯒꯤ ꯑꯔꯨꯕ ꯑꯅꯥꯟꯕ ꯁꯦꯠꯀꯅꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯈꯪꯉꯛꯇꯕ ꯑꯃ ꯇꯧꯔꯛꯂꯦꯕ ꯃꯥꯁꯦ ꯔꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯍꯣꯏ ꯑꯗꯨ ꯃꯥꯅ ꯃꯤꯒꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯁꯨꯝ ꯃꯤꯒꯤ ꯃꯉꯣꯟꯗ ꯃꯥ ꯁꯨꯝ ꯌꯦꯡꯉꯛꯄ ꯁꯨꯝ ꯇꯧꯕ ꯑꯗꯒꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯌꯥꯝ ꯀꯞꯄꯦ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯗꯣꯛꯇꯔꯗ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯃꯥꯗꯤ ꯌꯥꯗꯕꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯨ ꯈꯣꯠꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕꯤ ꯃꯉꯣꯟꯗ ꯁꯨꯝ ꯎꯪꯉ ꯁꯨꯝ ꯂꯩꯕꯁꯨ ꯇꯧꯔꯦ ꯑꯩꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤꯅ ꯑꯩ ꯋꯥꯈꯜꯁꯤ ꯁꯨꯝ ꯁꯣꯛꯂꯦ ꯊꯃꯣꯏꯁꯤꯗ ꯀꯥꯏꯔꯦ ꯑꯁꯤ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯊꯣꯛꯂꯛꯑꯒꯁꯨ ꯐꯤꯕꯝ ꯀꯥꯏꯔꯦ ꯑꯗꯩ ꯊꯣꯛꯂꯛꯇ꯭ꯔꯒꯁꯨ ꯃꯥꯅ ꯀꯥꯃꯪꯒꯤ ꯂꯝꯁꯤ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯥꯒ ꯑꯩꯒꯗꯗꯤ ꯁꯨꯝ ꯑꯣꯏꯔꯦ ꯍꯥꯏꯕꯀꯣ ꯍꯣꯏ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯥꯏꯁꯤꯕꯨ ꯑꯩꯅ ꯅꯤꯡꯉꯛꯄꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯥꯏꯗꯨ ꯊꯥꯕ ꯆꯪꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯦꯡꯕ ꯌꯥꯗꯕ ꯑꯗꯒꯤ ꯏꯃꯨꯡꯁꯤꯗ ꯁꯤꯃꯦꯟ ꯊꯣꯡꯂꯒ ꯆꯪꯂꯛꯀꯗꯕ ꯃꯤꯁꯤꯁꯨ ꯑꯩꯅ ꯃꯁꯤꯗ ꯆꯪꯍꯟꯅꯤꯡꯗꯕ ꯑꯃꯠꯇ ꯆꯪꯉꯛꯄ ꯍꯥꯏꯅ ꯁꯨꯝ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯆꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯅ ꯂꯥꯏꯗꯨ ꯊꯥꯒꯦꯅ ꯑꯩꯅ ꯀꯩꯅꯣ ꯐꯤ ꯑꯁꯦꯡꯕꯗ ꯑꯩꯅ ꯁꯨꯔꯒ ꯊꯝꯕ ꯐꯤꯗꯨꯁꯨ ꯁꯨꯝ ꯍꯥꯏꯗꯤ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯉꯝ ꯇꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛꯇꯁꯨ ꯊꯣꯡꯁꯤꯗ ꯊꯧꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯂꯥꯏꯁꯤꯕꯨ ꯑꯩꯅ ꯈꯨꯔꯨꯝꯖꯕ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯅꯤꯡꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯤ ꯈꯨꯔꯨꯝꯗꯅ ꯆꯪꯖꯗꯅ ꯇꯧꯗꯣꯏꯁꯤ ꯏꯆꯥ ꯏꯋꯥ ꯀꯩꯅꯣ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯈꯨꯔꯨꯝꯖꯩꯅꯦꯕꯀꯣ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯃꯥ ꯑꯗꯨꯕꯨ ꯇꯣꯉꯥꯟꯕ ꯃꯉꯣꯟꯗ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯗ ꯄꯨꯔꯥ ꯋꯥꯈꯜꯂꯣꯟ ꯑꯃꯒꯤ ꯑꯣꯏꯅ ꯎꯔꯛꯄꯗꯣ ꯑꯩꯅ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯁꯤ ꯁꯨꯝ ꯑꯩꯅ ꯀꯞꯄꯒ ꯁꯨꯝ ꯑꯩꯅ ꯂꯩꯕꯁꯤꯗ ꯑꯩꯁꯤ ꯆꯥꯛ ꯊꯣꯡꯉꯁꯨ ꯀꯞꯄꯦ ꯑꯗꯒꯤ ꯑꯩꯒꯤ ꯁꯨꯝ ꯇꯨꯝꯃꯒꯁꯨ ꯀꯩꯗꯧꯔꯒꯁꯨ ꯑꯩꯒꯤ ꯁꯨꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯤꯠꯇꯩ ꯄꯤꯁꯦ ꯁꯨꯛꯀꯪ ꯀꯪꯗꯦꯕ ꯑꯉꯥꯡꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯨꯝ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯋꯥꯈꯜꯁꯦ ꯈꯟꯕꯗꯣ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯗꯨꯗ ꯏꯆꯦ ꯑꯃꯈꯛ ꯂꯩꯌꯦꯕ ꯃꯥꯅ ꯍꯥꯏꯕ ꯅꯪ ꯅꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣꯁꯨ ꯐꯩꯌꯦꯅ ꯍꯥꯏ ꯂꯥꯏꯔꯤꯛꯁꯨ ꯐꯩ ꯍꯥꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯤꯁꯥ ꯄꯁꯥ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯆꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪ ꯑꯝꯇꯪꯗꯤ ꯅꯪ ꯆꯔꯆꯇ ꯅꯪ ꯆꯠꯂꯒ ꯅꯪ ꯍꯥꯏꯖꯒꯦꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯁꯨꯝ ꯋꯥꯏꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯪ ꯅꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯐꯩ ꯈꯣꯠꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥꯁꯤꯗ ꯇꯧꯔꯤꯁꯤ ꯅꯪ ꯀꯩꯅꯣꯗ ꯀꯥꯂꯤꯃꯥꯏ ꯆꯠꯂꯒ ꯅꯪ ꯅꯔꯥꯏꯕꯛꯇꯨ ꯊꯨꯒꯥꯏꯕ ꯃꯈꯩ ꯅꯪ ꯍꯥꯏꯖꯔꯁꯨ ꯅꯆꯥꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯐꯕꯁꯤꯕꯨ ꯀꯔꯝꯃꯥꯏꯅ ꯅꯪꯅ ꯑꯁꯨꯝ ꯇꯧ ꯂꯩꯔꯤꯅꯣꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯨꯔꯝꯃꯨꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯩ ꯄꯨꯛꯅꯤꯡꯗ ꯏꯆꯪ ꯆꯪꯗꯦꯕ ꯑꯩꯉꯣꯟꯗꯀꯣ
ꯆꯪꯗꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯉꯁꯥꯏꯒꯤ ꯆꯔꯆꯇ ꯕꯥꯏꯕꯜ ꯄꯥꯍꯜꯂꯣ ꯅꯆꯥꯅꯨꯄꯥꯁꯤ ꯑꯗꯩ ꯆꯔꯆꯇ ꯅꯪ ꯀꯥꯅꯕ ꯇꯧꯔꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯨꯝ ꯈꯜꯂꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯩꯅ ꯉꯁꯥꯏ ꯃꯣꯏꯅ ꯀꯥꯅꯤꯡꯉꯥꯏ ꯈꯨꯔꯝꯃꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯗꯤ ꯆꯪꯗ꯭ꯔꯒ ꯑꯩꯅ ꯆꯔꯆꯇ ꯀꯥꯅꯤꯡꯕꯁꯦ ꯑꯩ ꯋꯥꯈꯜꯗꯤ ꯄꯣꯛꯂꯛꯑꯦꯕ ꯑꯗꯨꯗ ꯑꯩꯅ ꯆꯔꯆꯇ ꯑꯩꯅ ꯆꯠꯀꯅꯥꯗ ꯑꯩꯅ ꯀꯞꯄ ꯌꯥꯝ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯄꯥꯁꯇꯔꯅ ꯉꯥꯡꯂꯛꯄ ꯑꯗꯒꯤ ꯏꯁꯣꯔ ꯊꯥꯒꯠꯄꯒꯤ ꯏꯁꯩ ꯁꯛꯂꯛꯄ ꯀꯩꯗꯧꯕꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯨꯛꯅꯤꯡꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯈꯤꯔꯒ ꯑꯩꯒꯤ ꯇꯥꯔ ꯀꯞꯄ ꯌꯥꯝꯅ ꯑꯗꯩꯗꯤ ꯄꯥꯁꯇꯔꯁꯤꯅꯐꯥꯎ ꯎꯏ ꯍꯥꯏꯕ ꯑꯩꯅ ꯀꯞꯄꯁꯦ ꯃꯥꯅ ꯑꯁꯤꯗ ꯃꯣꯏꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯁꯤꯗ ꯀꯞꯄꯒ ꯈꯣꯠꯂꯒ ꯇꯧꯔꯤꯕꯁꯤꯡꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯕꯁꯤꯗꯁꯨ ꯌꯥꯎꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯤ ꯄꯥꯁꯇꯔꯁꯤꯅ ꯁꯨꯝ ꯋꯥꯔꯤꯗꯨ ꯁꯨꯝ ꯁꯥꯔꯛꯑꯦ ꯑꯩꯒꯤ ꯆꯍꯤꯃꯨꯛꯇꯤ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯒꯤ ꯁꯨꯝ ꯀꯥꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯑꯗꯨ ꯈꯪꯍꯧꯗꯅ ꯉꯁꯥꯏꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯣꯏꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯁꯦ ꯖꯣꯟ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯆꯔꯆ ꯀꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯂꯥꯛꯈꯤꯕ ꯑꯃꯨꯛꯀ ꯆꯔꯆꯇ ꯃꯥꯁꯦ ꯀꯥꯔ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏ ꯑꯩ ꯕꯞꯇꯥꯏꯖ ꯇꯧꯔꯒꯦꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯦ ꯕꯞꯇꯥꯏꯖ ꯇꯧꯔꯒꯦ ꯍꯥꯏꯔ ꯃꯥꯅ ꯑꯗꯨ ꯕꯞꯇꯥꯏꯖ ꯇꯧꯁꯦ ꯀꯗꯥꯏꯗ ꯇꯧ ꯇꯥꯔꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯃꯣꯟ ꯆꯔꯆꯀꯤꯁꯤꯗ ꯇꯧꯒꯦꯅ ꯑꯩꯈꯣꯏꯒꯤ ꯆꯠꯂꯒ ꯃꯗꯨ ꯃꯣꯏ ꯕꯞꯇꯥꯏꯖ ꯇꯧꯔꯦ ꯕꯞꯇꯥꯏꯖ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯐꯤ ꯑꯅꯥꯟ ꯃꯁꯝ ꯀꯛꯂꯛꯂꯦ ꯑꯗꯒꯤ ꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯛꯂꯦ ꯈꯨꯖꯤꯟ ꯈꯨꯌꯥ ꯀꯛꯇꯅ ꯈꯣꯠꯇꯅ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯑꯃ ꯃꯉꯣꯟꯗ ꯂꯥꯛꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯗ ꯃꯥꯅ ꯕꯥꯏꯕꯜꯁꯦ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯦ ꯑꯁ ꯑꯩꯒꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯑꯝꯃꯔꯣꯏꯗꯕ ꯄꯣꯠꯅꯤ ꯑꯣꯏꯔꯛꯀꯗꯕ ꯑꯩꯉꯣꯟꯗ ꯎꯍꯟꯕꯒꯤꯗꯤ ꯑꯩꯅ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯁꯣꯛꯂꯒ ꯀꯞꯄꯦ ꯃꯥꯅ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯒꯤ ꯎꯕꯗ ꯑꯩ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯥꯅ ꯆꯔꯆꯁꯤ ꯀꯥꯕ ꯍꯜꯂꯛꯀꯥꯟꯗ ꯃꯤꯅ ꯃꯥꯕꯨ ꯌꯦꯡꯅꯕ ꯑꯃꯁꯨ ꯄꯣꯛꯂꯦ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯤꯡꯉꯝꯗꯕꯅꯦ ꯁꯥꯟꯇꯤꯒꯤ ꯃꯆꯥꯁꯦ ꯃꯉꯣꯟꯗ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣꯗ ꯆꯔꯆꯇ ꯀꯥꯗꯅ ꯈꯣꯠꯇꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯁꯨꯝ ꯂꯩꯀꯥꯏꯁꯤꯅꯁꯨ ꯃꯥꯕꯨ ꯁꯨꯝ ꯌꯦꯡꯅꯕ ꯑꯃ ꯁꯨꯝ ꯄꯣꯛꯂꯛꯂꯦ ꯍꯥꯟꯅꯗꯒꯤ ꯃꯥ ꯍꯣꯡꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯁꯨꯝ ꯇꯧ ꯂꯩꯔꯀꯥꯟꯗ ꯃꯥꯅ ꯏꯁꯣꯔ ꯊꯥꯒꯠꯄꯒꯤ ꯏꯁꯩꯁꯤ ꯃꯥꯅ ꯃꯥꯏ ꯀꯥꯁꯤꯗꯩꯁꯤꯗ ꯃꯥꯅ ꯏꯁꯩꯁꯤ ꯁꯛꯄꯁꯤꯗ ꯃꯈꯣꯟꯁꯦ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯚꯣꯀꯦꯜꯁꯤꯀꯣ ꯃꯥꯅ ꯏꯁꯣꯔꯒꯤ ꯏꯁꯩꯁꯤ ꯃꯥꯅ ꯍꯥꯏꯒꯠꯂꯒ ꯁꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯄꯥꯒ ꯑꯩꯒꯗꯤ ꯆꯦꯟꯁꯤꯜꯂꯒ ꯃꯥꯒꯤꯁꯤꯗ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯊꯃꯣꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈꯤꯗꯅ ꯑꯩꯁꯦ ꯀꯞꯁꯨ ꯀꯞꯂꯦ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯊꯣꯔꯛꯂꯒ ꯑꯉꯥꯡ ꯃꯈꯩꯁꯨ ꯊꯣꯔꯛꯑꯒ ꯀꯅꯥꯅ ꯏꯁꯩ ꯁꯛꯏꯀꯅꯥꯅ ꯏꯁꯩ ꯁꯛꯏꯒꯦꯅ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯥꯕꯨ ꯗꯗꯥ ꯅꯅꯥꯎ ꯆꯥꯅ ꯏꯁꯩ ꯁꯛꯏꯒꯦꯅ ꯂꯣꯏꯅ ꯐꯝꯕꯒ ꯂꯝꯖꯥꯎꯁꯤꯗ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔ ꯊꯥꯒꯠꯄ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯑꯁꯤꯒꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯏꯁꯣꯔꯁꯤꯅ ꯂꯥꯟꯗꯕ ꯏꯆꯥꯅꯤ ꯍꯥꯏꯕ ꯈꯟꯕꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯀꯞꯈꯤꯕ ꯇꯥꯈꯤꯕ ꯄꯤ ꯃꯌꯥꯝ ꯑꯗꯣ ꯏꯁꯣꯔꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯗꯦ ꯀꯥꯏꯗꯦ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯃꯥꯡꯉꯨꯔꯗꯕ ꯊꯋꯥꯏ ꯑꯃꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯁꯤꯟꯅꯕꯤꯕꯅꯤ ꯍꯜꯂꯦꯂꯨꯌꯥ ꯏꯃꯥꯅꯦ ꯏꯃꯥ ꯑꯃꯁꯨꯡ ꯏꯃꯥꯒꯤ ꯏꯆꯥꯗꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯗ ꯌꯥꯝ ꯆꯥꯎꯕ ꯁꯥꯈꯤ ꯑꯃ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃ ꯏꯁꯣꯔꯅ ꯏꯃꯥ ꯑꯃꯁꯨꯡ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯒꯤ ꯄꯤꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯗꯣ ꯃꯤ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯌꯥꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯆꯨꯝꯕ ꯃꯄꯨ ꯈꯪꯕ ꯌꯥꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗꯣ ꯉꯁꯤꯗꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯉꯅꯤꯀꯣ ꯏꯃꯥ ꯈꯪꯉꯅꯤ ꯑꯁꯤꯅꯤ ꯏꯃꯥꯅꯦ ꯌꯥꯝꯅ ꯇꯥꯖꯕ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯪꯒꯅꯤ ꯃꯆꯥꯅꯨꯄꯥ 12 ꯇꯝꯃꯛꯄ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯁꯦ ꯄꯥꯈꯪ ꯐꯥꯒꯠꯂꯕꯅꯤꯀꯣ ꯐꯥꯒꯠꯂꯛꯄ ꯃꯇꯝꯗ ꯔꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯒ ꯀꯥ ꯑꯃꯗꯒꯤ ꯊꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯑꯣꯏꯗꯤ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯗꯅ ꯃꯈꯨꯖꯤꯟ ꯁꯥꯡꯗꯅ ꯃꯐꯤ ꯃꯔꯣꯟ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯗꯅ ꯍꯥꯏꯕꯗꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯏꯃꯥ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅꯀꯣ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯁꯣꯔꯣꯛ ꯇꯥꯒ꯭ꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯗ ꯌꯥꯝ ꯀꯞꯄꯤ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯣ ꯏꯃꯥꯒꯤ ꯑꯉꯥꯡꯁꯦ ꯑꯅꯤ ꯅꯠꯇ꯭ꯔꯥ ꯏꯆꯥꯅꯨꯄꯥ ꯑꯅꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟꯂ ꯑꯇꯣꯝꯕ꯭ꯔꯥ ꯑꯍꯟꯅꯦꯕ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯌꯦꯡ ꯆꯥꯎꯔꯒ ꯊꯕꯛ ꯆꯪꯒꯗꯕ ꯀꯣ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯌꯥꯝ ꯂꯩꯗꯅ ꯋꯥꯈꯜꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯊꯕꯛ ꯆꯪꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯣ ꯑꯃꯠꯇ ꯃꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯀꯣ ꯏꯃꯥ ꯗꯥꯛꯇꯔꯗ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯂꯩꯔꯕ ꯃꯇꯝꯗ ꯏꯃꯥꯅ ꯂꯥꯡꯇꯛꯅꯔꯝꯕ ꯑꯗꯨꯒ ꯏꯃꯥꯅ ꯈꯨꯔꯝꯃꯝꯕ ꯂꯥꯏ ꯈꯨꯔꯝꯃꯤꯁꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯅꯕꯒꯤꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥꯗꯨꯗꯤ 이마ꯗ ꯄꯤꯔꯛꯏꯕ ꯑꯋꯥ ꯑꯅꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯥꯡꯕ ꯉꯝꯗꯕꯗꯨꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥꯁꯦ
ima macana waraga mama mapana yengba ngamdaba dumainane imana kapbagi pirangdo ado Jisu Kristna khangeba imana kapbagi kapiba pirangdo Jisu Kristna khangi amasung Jisu Kristna hai aingonda lau chanupi aina nangonda faini aina nangonda ing thapa pini haina ado matamduga hujika imana Jisu Kristna khangdinegi matang imagi chadagi shorna imabu loinaraga khangakbagi matang siga ima hujikti imada ing thapa leibiram lagani ko matamduga hujika asinani ima Bible na haibado awa polum pu basa thabakana subasa aingonda lau aina ne khoibu pothahange haibado ima ko yamna thoiba testimony ni ma sigi testimony se isu yam tajabada yamna harau jai show yam thagat jai bangal lopsin thangjai koima aduga ima gi family maroina ima se shon yam nuksibi imani hebse isorgi masanu pini hebse ina imam da thamjagi ima da phungduk sagi ko imane haibiu taban ka inna sai adugi matungida ko tharaba aicana pagi magi gyan mamaunda lakhra dagi aijo isaji aina aiji naaba haitare simple puna si ai hairage ko haibi aina thale ko aiji pusi na ji hogo pusa pangamdaba si mangoda thakudi ni mangoda hauba haitare machiji aina haigo mapajina nang doctor ta si hare maton dai chatloin haire de jaje aina chatla kana mong yinga sitin geste oire bai mo na ba ko mano operation tawji haire maton dai na operation di ai tawro ai doctor jai chatla ba haire so khangele de hande ti ai na ma maton di aina sai so ai doctor jai chatla de bo ai ipa makso ai bo ko ipa makso ma si da de bo wanam si ga bang matung da ai bai matung ele india ai soina kingo hai na ai bo kano da ko nai kingan bi ro da ji si ta ma ka ai bo si ga ga da do ai doctor di sa la ko ni sa ro ha ra ai ana ba ma phan ji ai khochi king ga ai na pa na ta wa ko What's not on the how which I want another I hold the Nava to hold the rather one hold the other at the manner so either you do Matunga on the Karimuka or led a monkey that could be done by she had an amazing when you buy a home in the Pusala ever. It's a level matter to the Ain Hagon. Kana no the men of Pusala Edo and Ain Hydra Moon and nine a son of Pan and outside she Pusala agent high in the morning. And then Mabu Kanana Happy no Kanana Mabu Carmana to even an agent loud the soon couple of the Moses. Tata the Jim Dana Pusala the Queen Mango Lamagacida a top of unit with the Mango and the Anang. Sang mo tum hala maga ada na kino kana na na suong ba sida mang sida suong na dai na ang sai di chana pa jen hi mo mata na mai masin na pa di ma na tum soro hon dai thibam dai u ba hai tare ma ko u ko ta ai hare na hai di chana pa di hin ye na ina suong ai na kana do bu sida ma ji ma sai ti chuma na lu ma tum mam ba da di ma ya hawula khibane ba hallelujah asigi matang da nei mai kari umum tang thamo da phauja ba jai jage ko matam amada Jisu Krista khangdri ngai da ima gi isa nupa antraga kana gumba mase Jisu Krista khangdri ngai da shiramme ima ai kan bi mapuna ai bu kan bi dri ngai du khoi shiri na tro ima anagumba mana naba matamda madu phandri ngai di madu anaba mineba adugumna adubu ima ngasidi Jisu Krista imana isanu pana Jisu Krista loksanjaba Jisu Krista ipada laksabagi maramna ima mina di haibiramba yai is madugi do mange he moi haugi lining re kana haibiramba yai adubu lomba nai do hingbado hingnabani ima asini ko imana aingonda phawri se matamda Jisu Krista yaudingai da shirami hojiki Jisu Krista na sargagi oiba machagi mongda hingalale hallelujah Mako hallelujah masai pungdok seningi ma mamang da imana haibi akiba testimony do gaida yaram da bangasidi yarani haina gi thamoi phawri aduga imagi testimony tabiriba isanupa gi do testimony tabiriba pumnamakta soima ishona soidena sokani ado imana matamamada imana haibi gi bada ai maitei gi dharma da lerami haibana taima yamna gauriya kan ko gauriya mi mana senden tongo yum sanga kadra haina khalisi yam gauriya kan bi dune ko doi matam sana ingera orangera iruzaba koima iruzaba pia hanba setpa doi amangba setaba leidana mina samna da dumai dorami ado ima Jisu Krista se imana lokshan khra matung habidi ima gi sanu pa dagi Jisu Krista kana no khangjerak pa matam adugi di ima da su ishorna tongan ba kya uhan birak pa matam dane
이마나 예수 크리스트 खुरम들어 matungda mamangayda खुरमambudusu punna खुरमbra natragana 예수 크리스트 khakta खुरमbra ima si haibiram aina खुरमजे kanoga pavi suwa kane ati amu खुरमद्रेबा maramdi imana khang maramdi imana khangeba kan bi mapu kanano hai koima asini hallelujah Jesus Christ phangkraba misakto mangonda ate karim khawrang bale yaroima kai su mathau ta te kanagi mathau ta dre anda ma ti de maina hawlaga kai wai de ma ka ta mak ko haibu da ima ji de mai lo hawlaga ma ji angonda angonda de man ising ji da khut ham bai dare ba tin ji da man khuchi ham do ko hai dare ko man ji ta puri je ma sai lo khula khraga adugo ba tin man khul hame ga adugo aina kanana noi ji chanu pa bo kono do ji bo naw sa bo kanana noi ha ni bo na hangana na ta pa do khiri daga ne adi khiri daga ma je tawudi su kalapa so do na bo kan di ne hara mane ga man ji hallelujah man adu bag ne adu ma aina kin ma ni mi ka singa ko da ya na ma pa de aina kappa ka ne le kai da jo de khoi khamin ai ba ko imana ba jinga de ne sma sma naw sa ji sma to ne ja no pa de na aina wai ne an thai ai kappa ga wai sai de aina ja no pa de la kana da ne mo ga ji sa kana ma na hallelujah to ma ji khat pa hai da re ja no pa de ko adu ma ina aingोंदा ओहल्ले हान बाइंगोंदा मंग ओहनबदि अदुने दुगा शोर ओहनबदि आई खतंग गाई हाइजराती के को हाइबु मा लेनो जिके सगी चासुदाइना काबा सुमाइ कार मे दुगा कनोदा नागालैंड दि कोइलांगा थनदि ने ती ममैन बांगी नाउने ती जिने माजी माजी कमाइना हाजि माजी कैंसर ने नाना नाइ के माजो कनोदा कैसे होम ने माना प्रार्थना तो मतुन मांगोंदे अनाबा लौथोके खोके ने माना वाइ साबा कोइलांगा थेन दे माना लाक हाय तारे दे लाक ने इसे शांति नंग ngasi अखोजिदा इशोरगे प्रोग्राम खर लै सि नंग यावदबा यादे ने माना हायरमबदे कि अखोजी इंदोम चामगा आइदे सत्ता हाय तारे अदि चर्च मना सिदा कोने सकंदादा मोदि चाका कैगा इशोरगे वाइ छाना नबे कने तो चाका सिंह खोतन तौरमे कोई मानजी माजी वाई जिसमें खर ngang को कोने ता कोले दम तौर मतुंगा मान हारे पर्सना तम तौजे अखोय म्याम तमित उसिंयाना मिसि उसिंदा मतन दंग साइदि आइगि मिसि द करियेना उगयादा गायना मिसि तुम छल्ले मतुंगा अखोय मंगाल म थोलखेबा मंगाल जिदि मयाइदि अखोय तौजि सुजि लेपेबा लेपगा अदai has kari no ngasi angon uhali bajibona aji amakan si pangthoga amasu tum sambaje amato amasu uhonne ba anni suna angon uhalle ba ko tabu si lepa ga leije adu lama tunga adu di sa no ngala ai suman ha angang ko na pasna to bu suman ai mi te sumai uhalle khole na ko na na pi ha ka da mo ji ama haraw so yawe na mo ji so thaga tan ko to ha ri कोई इंदोम चामा लई मागे खोंना बजे सिगी जन तुम प्रार्थना तौबिरा मोना हान त चंगछन कोई चंगेला कानिदा तई मोजी हिंदी को कोना प्रार्थना तौ मतम बा अदना आई मित ओहन बजे कोई को से ओहन मनेरा तब ए कनो तौबिदा हाकिबा को से ओहन बा हाय तारा दे आइना असि दि जो आइमोन समाइन ओहन ले हाय मोय सुम आई सुम हाय जोक जायबा सुम दमाइना अदुगा मको कोई इतै मगी जिन साबा कानिदा आई yin sare je se amtang so da haijar ni ne no amtang patha to wi ra mo ne mo ji akhoi tai ho la e ba khoi naw ni ji mana ti la na mo na di la khoi chang ba patha tang to je hai je e thadi nang lao nang patha to ma to nang ni tai so won mani na de so yaw ni na lao nang ji yaw la hai ba ne khoi patha to ma to da ju mo ka ai gi ni si da ai ni yaw ne e ba chaw chaw ma sim lai bi अभी कथा सिदो को जे प्रभु ने फियंगौ बसे लगा अदुबा मागे मसंगना तबुदु सुम हंगलन दा नुम मथसिदो सत्तजि आई मित उहल्ले बदु को अदु माइना सुम आइंगोंदा आई मिसिदो उहल्ले दु नोंग माइना चर्च ता खोजी आजि के अंगांग जिना मागे तिसनि खर ngangne चर्च मनुंग जिदा दा मयाम ने प्रार्थना तो जे कोई लखाना साय ना बोल को हाजेवा न कोई प्रार्थना तो मतलब अदुना मो को दि चिंगना चिंगनि ने उहल्ले सि मथसिदो को या ताइदेन उगिबा mangan ji ubane ba mo thokane ba thola ga ma taidi sidadi mana
ꯃꯉꯥꯟꯁꯤꯗꯤ ꯀꯩꯅꯣ ꯃꯅꯥꯛꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯄ ꯑꯣꯏꯅ ꯎꯏꯌꯦ ꯑꯗꯣ ꯑꯉꯥꯡ ꯑꯃ ꯄꯝꯃꯒ ꯑꯗꯩ ꯃꯈꯨꯠꯁꯦ ꯏꯁꯣꯔꯁꯤꯒꯤ ꯀꯩꯅꯣ ꯏꯁꯣꯔꯒꯤ ꯃꯉꯥꯟꯁꯤꯗ ꯃꯈꯨꯠꯁꯦ ꯊꯤꯡꯒꯠꯂꯒ ꯃꯥꯅ ꯃꯉꯥꯟꯁꯦ ꯌꯦꯡꯈꯠꯂꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯗꯩꯁꯤꯗ ꯃꯉꯥꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯗ ꯏꯁꯤꯡ ꯀꯥꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯀꯥꯞꯊꯔꯛꯄꯗꯧꯅ ꯀꯥꯞꯊꯔꯛꯈꯤꯕ ꯂꯩꯅꯥꯁꯤꯗ ꯇꯥꯏꯌꯦꯕ ꯏꯁꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯤꯠꯇ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯎꯍꯜꯂꯦ ꯑꯗꯨꯁꯨ ꯑꯩ ꯃꯣꯏꯗ ꯁꯨꯝ ꯑꯩꯅ ꯍꯥꯏꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯃꯤꯠꯇ ꯎꯍꯜꯂꯦ ꯈꯣꯠꯂꯦ ꯀꯩꯅꯣ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯑꯩ ꯄ꯭ꯔꯊꯅꯥ ꯇꯧꯕꯁꯨ ꯑꯩ ꯍꯩꯖꯗꯦ ꯑꯗꯒꯤ ꯀꯩꯅꯣ ꯕꯥꯏꯕꯜ ꯄꯥꯕ ꯀꯩꯗꯧꯕꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯑꯗꯨꯗꯤ ꯍꯩꯖꯗꯦ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯅ ꯈꯪꯅꯤꯡꯕꯗꯤ ꯃꯣꯏꯗ ꯑꯩꯅ ꯍꯪꯕꯗꯨꯁꯨ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯗꯨꯒꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯁ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯎꯍꯟꯕ ꯈꯔ ꯂꯩꯔꯦ ꯈꯣꯠꯂꯦ ꯃꯣꯏꯅ ꯁꯨꯝ ꯋꯥꯔꯤꯗꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯅ ꯑꯌꯨꯛ ꯑꯉꯟꯕꯤꯗ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯅꯤ ꯍꯥꯏꯅ ꯀꯥꯟꯁꯤꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯒꯦꯅ ꯑꯩꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯅꯤꯡꯕꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯀꯥꯟꯗ ꯑꯩꯅ ꯃꯤꯠꯁꯤ ꯇꯨꯝꯁꯜꯂꯒ ꯇꯧꯒꯟꯗ ꯑꯗꯨꯁꯨ ꯑꯩꯅ ꯎꯕꯗꯤ ꯆꯔꯁꯁꯨ ꯎꯏꯌꯦꯕꯀꯣ ꯑꯁꯤꯗꯁꯨ ꯑꯃꯨꯛꯀ ꯃꯥꯁꯦ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯕꯗꯨꯁꯨ ꯑꯗꯨꯒ ꯂꯣꯏ ꯎꯍꯜꯂꯦ ꯑꯩ ꯃꯤꯠꯁꯤꯗ ꯑꯩꯅ ꯃꯗꯨ ꯎꯍꯟꯕ ꯃꯇꯝꯗ ꯑꯩꯅ ꯏꯁꯣꯔꯅ ꯇꯥꯕꯤꯔꯦ ꯑꯩꯒꯤ ꯄ꯭ꯔꯊꯅꯥꯁꯦ ꯏꯁꯣꯔꯅ ꯇꯥꯕꯤꯔꯦꯁꯤ ꯈꯪꯕꯗ ꯑꯩꯅ ꯈꯨꯜꯂꯛꯀꯤ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯅꯨꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯦꯕ ꯃꯇꯥꯡꯗꯨꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯎꯍꯟꯕꯁꯦ ꯑꯩꯅꯁꯨ ꯍꯣꯏ ꯑꯩꯅ ꯑꯇꯣꯞꯄꯗ ꯍꯪꯕꯗꯤ ꯁꯨꯝ ꯍꯪꯂꯒ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯗꯌꯥꯅꯟꯗꯗ ꯑꯩꯅ ꯋꯥꯔꯤꯁꯤ ꯁꯨꯝ ꯑꯩꯅ ꯈꯪꯗꯕ ꯈꯔꯁꯦ ꯑꯩꯅ ꯁꯨꯝ ꯍꯪꯅꯤꯡꯕꯗꯒꯤ ꯇꯧꯔꯛꯄꯅꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯔ ꯑꯩꯒꯤ ꯆꯔꯆ ꯀꯥꯀꯥꯟꯗ ꯏꯁꯥꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯁꯤꯗ ꯏꯁꯥꯁꯦ ꯂꯣꯏꯅ ꯅꯤꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯑꯃꯨꯛꯀ ꯈꯨꯠꯀ ꯀꯩꯀꯥꯟꯁꯦ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯁꯨꯃꯥꯏꯅ ꯂꯣꯟꯖꯟꯅꯕꯒꯤꯁꯤꯗ ꯇꯧ ꯅꯤꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯣꯏꯖꯩ ꯍꯥꯟꯅꯒꯤ ꯏꯁꯥꯒꯤ ꯂꯥꯏꯅꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯃꯤꯠꯀꯤ ꯀꯩꯗꯧꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯇꯩꯗ ꯌꯨꯝꯗ ꯂꯩꯕꯗꯗꯤ ꯇꯧꯗ꯭ꯔꯒ ꯆꯔꯆꯇ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯅꯤꯛꯂꯤꯁꯤꯅꯗꯤ ꯍꯥꯏꯕꯅ ꯍꯪꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯑꯦꯕ ꯑꯗꯨꯗꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯑꯇꯣꯞꯄꯗꯗꯤ ꯑꯩ ꯊꯋꯥꯏ ꯍꯥꯏꯗ꯭ꯔꯦ ꯍꯪꯗ꯭ꯔꯦ ꯑꯗꯨ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯅꯦ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕꯁꯤꯁꯨ ꯑꯩ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯇꯞꯊꯕ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯌꯥꯝꯅ ꯑꯩꯒꯤ ꯌꯥꯝꯅꯁꯨ ꯁꯥꯎꯒꯟꯕ ꯃꯤ ꯑꯃꯅꯦꯕ ꯉꯁꯥꯏꯒꯤ ꯂꯩꯃꯤꯟꯅꯩꯕꯁꯤꯅꯁꯨ ꯃꯥꯗꯤ ꯁꯥꯎꯒꯜꯂꯤ ꯈꯣꯠꯂꯤ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯨꯕꯗ ꯀꯩꯅꯣ ꯇꯧ ꯍꯥꯏꯕ ꯃꯤꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯁꯥꯎꯕꯒꯤ ꯁꯔꯨꯛꯁꯦ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯦꯝꯊꯈꯔꯦ ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯦ ꯂꯣꯏꯅ ꯏꯪꯊꯕꯗꯧꯅ ꯑꯩꯉꯣꯟꯗꯗꯤ ꯋꯥꯔꯤꯁꯦ ꯑꯩꯅꯅꯦ ꯃꯤꯉꯣꯟꯁꯤꯗ 2 ꯐꯝꯃꯦ 3 ꯐꯝꯃꯦ ꯏꯁꯣꯔꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯃꯛ ꯁꯥꯅꯤꯡꯕ ꯑꯩꯅ ꯁꯨꯝ ꯁꯥꯅꯤꯡꯕ ꯃꯣꯏꯅꯗꯤ ꯆꯠꯀꯗꯒꯤ ꯁꯨꯝ ꯇꯧꯔꯒꯁꯨꯀꯣ ꯑꯗꯨꯒ ꯃꯥꯏ ꯑꯣꯟꯁꯜꯂꯒ ꯇꯥꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯅꯤꯡꯕ ꯑꯗꯨ ꯁꯤꯗ ꯊꯥꯒꯠꯄꯒꯤ ꯏꯁꯩꯁꯦ ꯑꯩꯅ ꯑꯩꯒꯤ ꯃꯤꯅ ꯁꯥꯟꯇꯤꯁꯦ ꯉꯥꯎꯔꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯥꯏꯖꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯗꯨꯀꯥꯟ ꯃꯅꯨꯡꯁꯤꯗ ꯐꯝꯂꯒ ꯏꯃꯨꯡꯗ ꯐꯝꯂꯒꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯏꯁꯣꯔ ꯊꯥꯒꯠꯄꯒꯤ ꯏꯁꯩꯁꯦ ꯁꯛꯄ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯐꯣꯟꯁꯤꯗ ꯑꯩꯅ ꯏꯁꯣꯔ ꯊꯥꯒꯠꯄ ꯏꯁꯩꯁꯦ ꯇꯥꯔꯒ ꯑꯩꯅ ꯈꯨꯕꯥꯛꯁꯦ ꯁꯨꯝ ꯈꯨꯔꯕ ꯍꯥꯏꯁꯦ ꯁꯨꯝ ꯈꯨꯕꯥꯛꯁꯦ ꯈꯨꯔꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎꯕ ꯑꯗꯨꯒ ꯄꯤꯁꯤꯁꯨ ꯑꯣꯔꯣ ꯁꯨꯝ ꯆꯦꯟꯊꯔꯛꯄ ꯏꯁꯣꯔ ꯊꯥꯒꯠꯄ ꯏꯁꯩꯁꯦ ꯇꯥꯔꯒ ꯑꯩꯅ ꯄꯤꯁꯨ ꯆꯦꯟꯊꯔꯛꯄ ꯑꯗꯨ ꯈꯪꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯏꯃꯥꯒꯤꯅꯦ ꯇꯦꯁꯇꯤꯃꯣꯅꯤ ꯏꯃꯥꯅ ꯄꯤꯕꯤꯔꯤꯕ ꯁꯥꯈꯤꯁꯤꯡꯁꯦ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯃꯥꯗ ꯇꯁꯦꯡꯅ ꯍꯥꯟꯅꯗꯒꯤ ꯃꯇꯝꯗꯒꯤ ꯏꯁꯣꯔꯅ ꯏꯃꯥꯕꯨ ꯈꯪꯈ꯭ꯔꯦꯕꯀꯣ ꯏꯃꯥꯁꯦ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯅꯤ ꯑꯗꯣ ꯏꯃꯥꯒꯤ ꯃꯇꯝ ꯏꯁꯣꯔꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯖꯥꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯏꯁꯣꯔꯒꯤ ꯅꯠꯇꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯪꯉꯤ ꯏꯃꯥ ꯃꯔꯝꯗꯤ ꯏꯁꯣꯔ ꯍꯥꯏꯁꯦ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯁꯦꯝꯕꯤꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯇꯧꯔꯤꯕ ꯇꯧꯔꯛꯀꯗꯕ ꯐꯠꯇꯕ ꯄꯥꯞꯀꯤꯗꯃꯛꯇ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯅꯕ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯑꯦ ꯑꯩ ꯀ꯭ꯔꯣꯁꯇ ꯁꯤꯔꯦ ꯍꯤꯡꯒꯠꯂꯦ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯃꯥꯀꯣ ꯃꯔꯝ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯆꯔꯆꯇ ꯂꯩꯕ ꯃꯇꯝꯗ ꯖꯤꯡ ꯖꯤꯡ ꯂꯥꯎꯔꯤ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯏꯃꯥꯕꯨ ꯇꯁꯦꯡꯅ ꯂꯣꯏꯅꯕꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯍꯛꯆꯥꯡꯅꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯕ ꯉꯝꯗꯕ ꯍꯛꯆꯥꯡꯅꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯏꯃꯥꯗ ꯆꯪꯕꯤꯕ ꯏꯃꯥꯗ ꯎꯍꯟꯕꯤꯕ ꯏꯁꯣꯔꯅ ꯏꯃꯥꯗ ꯂꯣꯏꯅꯕꯤꯕ ꯃꯇꯝꯗꯅꯦ ꯏꯃꯥꯗ ꯑꯗꯨꯒꯨꯝꯂꯕ
ꯆꯤꯡ ꯂꯥꯎꯕꯒ ꯐꯥꯎꯔꯤꯗꯣ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯏꯃꯥꯗ ꯌꯥꯝꯅ ꯏꯪꯊꯖꯕ ꯐꯥꯎꯔꯛꯄ ꯃꯗꯨ ꯊꯋꯥꯏ ꯁꯦꯡꯕ ꯏꯄꯥꯅ ꯀꯣ ꯏꯁꯣꯔꯅ ꯏꯃꯥꯗ ꯂꯣꯏꯅꯕꯤꯕꯒꯤ ꯈꯨꯗꯝ ꯑꯃꯈꯛꯅꯤ ꯏꯃꯥ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯪꯊꯕꯗꯣ ꯑꯃꯁꯨꯡ ꯏꯃꯥꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗ ꯏꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯏꯃꯥꯒ ꯐꯪꯅꯕ ꯃꯤꯁꯤꯡꯗ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯒꯦꯔꯥ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯃꯔꯝꯗꯤ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯂꯦ ꯍꯥꯏꯕꯗꯣ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯟꯅ ꯊꯜꯂꯒ ꯄꯥꯊꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯇꯒꯤ ꯏꯁꯤꯡ ꯍꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯩꯅ ꯂꯩꯔꯗꯤ ꯄꯥꯊꯔꯒ ꯃꯈꯥꯗ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯀꯣ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯏꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤ ꯏꯁꯣꯔꯒꯤ ꯑꯇꯥꯡꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯃꯥꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯂꯣꯟ ꯑꯁꯤꯕꯨ ꯈꯪꯂꯤꯕ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯏꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯑꯃꯁꯨꯡ ꯏꯃꯥꯅ ꯊꯝꯖꯅꯤꯡꯕꯗꯤ ꯏꯃꯥꯒꯤ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟꯗ ꯂꯩꯔꯝꯕ ꯏꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯤꯕꯨ ꯑꯣꯏꯔꯁꯨꯀꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯐꯤ ꯃꯔꯣꯟ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯗꯅ ꯃꯁꯝ ꯃꯅꯥ ꯐꯥꯗꯅ ꯑꯗꯨꯗꯒꯤꯗꯤ ꯆꯥꯅꯤ ꯊꯛꯀꯅꯤ ꯁꯦꯠꯀꯅꯤ ꯈꯪꯗꯗꯅ ꯂꯝꯖꯥꯎ ꯇꯥꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯁꯨ ꯂꯩ ꯏꯃꯥ ꯑꯗꯨ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯀꯧꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯣꯝꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯅꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯀꯣ ꯑꯗꯣꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯧꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯅ ꯈꯨꯔꯨꯈꯨꯜꯗ ꯆꯪꯉꯒ ꯑꯆꯤꯛꯄ ꯀꯥꯗ ꯆꯪꯉꯒ ꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯄꯤꯔꯒ ꯀꯧꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯏꯁꯣꯔꯅꯤ ꯃꯥꯏꯛ ꯄꯥꯏꯔꯒ ꯂꯥꯎꯔ ꯈꯛꯇꯗ ꯃꯥꯅ ꯇꯥꯒꯗꯕ ꯏꯁꯣꯔ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯤꯒꯨꯝꯅ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯃꯤ ꯎꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯛ パꯏꯅ ꯂꯥꯎꯒꯅꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏꯅ ꯈꯨꯔꯝꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯆꯤꯛꯄ ꯀꯥꯗ ꯆꯪꯉꯨ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯂꯣꯟꯅ ꯍꯥꯏꯖꯧ ꯑꯗꯨꯒ ꯂꯣꯟꯅ ꯎꯔꯤꯕ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯐꯣꯡꯅ ꯃꯅꯥ ꯄꯤꯕꯤꯒꯅꯤ ꯍꯥꯏ ꯏꯃꯥ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯛ ꯄꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤ ꯎꯅꯅꯕꯒꯤꯅꯤ ꯍꯥꯏꯅ ꯇꯧꯒꯅꯨ ꯍꯧꯅ ꯉꯥꯡꯗ꯭ꯔꯒꯗꯤ ꯍꯧꯅ ꯋꯥ ꯉꯥꯡꯗ꯭ꯔꯒꯗꯤ ꯏꯁꯣꯔꯅ ꯇꯥꯔꯣꯏ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯀꯥꯗ ꯆꯪꯉꯒ ꯑꯗꯨꯝ ꯀꯞꯅ ꯂꯥꯎꯅ ꯏꯁꯣꯔꯗ ꯍꯥꯏꯕꯤꯌꯨ ꯏꯄꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯏꯪꯊꯕ ꯂꯥꯛꯀꯦ ꯌꯦꯡꯕꯤꯌꯨ ꯍꯜꯂꯦꯂꯨꯌꯥ ꯃꯁꯤꯅꯤ ꯏꯃꯥ ꯌꯥꯝꯅ ꯍꯥꯏꯕꯤꯌꯨ ꯑꯗꯒꯤ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯈꯤꯕ ꯈꯣꯠꯂꯤꯕ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯄꯥꯁꯤꯡꯅ ꯂꯣꯏꯅ ꯈꯪꯉꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗ ꯃꯄꯥꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯁꯥꯕ ꯀꯩꯗꯧꯕꯒꯤ ꯃꯥ ꯁꯨꯝ ꯃꯥꯒꯤ ꯅꯣꯛꯐꯦꯠ ꯀꯩ ꯇꯧꯔꯒ ꯁꯨꯝ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯨꯝ ꯇꯧꯕ ꯑꯗꯨ ꯅꯪ ꯇꯧꯅꯨ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯗ ꯐꯔꯛꯂꯤꯕ ꯅꯪꯒꯤ ꯅꯨꯄꯤꯗ ꯐꯔꯛꯏꯕꯁꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯇꯣꯛ ꯏꯁꯣꯔꯁꯤꯕꯨ ꯄꯦꯟꯕ ꯂꯩꯇꯕꯅꯤ ꯑꯇꯣꯞꯄ ꯏꯁꯣꯔ ꯑꯝꯇ ꯂꯩꯇꯦ ꯀꯟꯕꯤꯅꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯏꯁꯣꯔꯁꯦ ꯁꯤꯗ ꯆꯪꯁꯟꯕꯤ ꯅꯪ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯋꯥꯏꯁꯨ ꯁꯥꯏ ꯃꯆꯥꯅꯨꯄꯥꯅꯁꯨ ꯁꯥꯏ ꯑꯩꯅꯁꯨ ꯁꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯅ ꯐꯣꯟꯁꯤꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯝ ꯄꯪꯆꯤꯡꯗ ꯆꯤꯡꯗꯒ ꯄꯪꯌꯦꯡ ꯁꯨꯝ ꯌꯦꯡꯕꯁꯦ ꯃꯥꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯍꯦꯛ ꯄꯨꯁꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯁꯤ ꯇꯥꯔꯣ ꯂꯥꯎꯁꯦꯅ ꯍꯥꯏꯕ ꯑꯩꯅ ꯑꯩ ꯇꯥꯅꯤꯡꯗꯦꯅ ꯍꯥꯏꯕ ꯑꯩꯅ ꯑꯗꯩ ꯃꯁꯤ ꯇꯥꯗꯕ ꯌꯥꯔꯣꯏꯁꯤ ꯅꯪ ꯇꯥꯎꯁꯦ ꯑꯁꯤꯒꯤꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯊꯣꯛꯀꯅꯤ ꯁꯤ ꯇꯥꯕꯗ ꯀꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟꯁꯤ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯁꯨꯝ ꯇꯧꯕ ꯑꯩꯅ ꯑꯩ ꯇꯥꯅꯤꯡꯗꯦꯅ ꯍꯥꯏ ꯑꯗꯩ ꯅꯣꯡꯃ ꯃꯥꯒꯤ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯜꯂꯛꯂꯒ ꯂꯥꯛꯑꯒ ꯃꯥꯅ ꯇꯨꯝꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯥꯏ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇ ꯇꯥꯎꯑꯣꯅ ꯍꯥꯏ ꯑꯗꯨ ꯑꯩꯅ ꯃꯁꯤꯗꯤ ꯃꯥꯁꯦ ꯃꯃꯤꯠ ꯃꯅꯥ ꯀꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄꯁꯦ ꯑꯩꯁꯦ ꯉꯥꯛꯇꯪ ꯑꯩꯅ ꯍꯥꯏꯐꯦꯠ ꯑꯩꯅ ꯐꯝꯃ ꯇꯥꯕ ꯀꯟꯗꯥꯁꯤꯗ ꯃꯥꯁꯦ ꯅꯥꯈꯣꯛꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯇꯨꯝꯊꯈ꯭ꯔꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯍꯥꯏꯔꯦꯀꯣ ꯅꯪꯅ ꯁꯤ ꯇꯥꯎꯅꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯨꯝꯊꯈ꯭ꯔꯕ ꯑꯗꯨꯗꯤ ꯃꯁꯤ ꯑꯩ ꯇꯥꯔꯔꯣꯏꯅ ꯑꯩꯅ ꯁꯠ ꯂꯩꯊꯣꯛꯀꯅꯤ ꯃꯥꯅ ꯃꯥꯒꯤ ꯈꯨꯅꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯊꯤꯜꯂꯛꯀꯅꯤ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯛꯈ꯭ꯔꯖꯥꯠꯅꯤ ꯃꯥꯅ ꯃꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯄꯥꯁꯤ ꯄꯥꯜꯂꯒꯗꯤ ꯃꯗꯨ ꯕꯦꯔꯥ ꯑꯃꯗꯤ ꯀꯥꯅꯦꯅ ꯑꯩ ꯈꯜꯂꯦꯀꯣ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯅꯪꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯇꯥꯍꯟꯕꯒꯤ ꯍꯣꯠꯅꯔꯤꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦꯅ ꯍꯥꯏꯒꯠꯂꯛꯑꯁꯤꯗ ꯃꯥꯁꯤ ꯈꯨꯠꯁꯤꯅ ꯑꯃꯨꯛꯀ ꯑꯩ ꯃꯥꯏꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯄꯅꯦꯕ ꯉꯥꯛꯇꯪꯁꯦ ꯉꯥꯎꯋꯦꯀꯣ ꯃꯥꯅ ꯊꯥꯖꯤꯜꯂꯛꯄꯁꯦ ꯑꯩꯅ ꯄꯨꯡ ꯍꯧꯒꯠꯂꯒ ꯑꯩ ꯄ꯭ꯔꯊꯅꯥ ꯇꯧꯕꯅꯦꯕ ꯅꯨꯃꯤꯗꯥꯡꯒꯤꯅꯦꯕ ꯇꯧꯔꯤꯁꯦ ꯄꯨꯡ 12 ꯇꯥꯅꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯅ ꯏꯄꯥ ꯑꯗꯩ ꯄ꯭ꯔꯚꯨ ꯑꯩꯕꯨ ꯇꯧꯕꯤꯔꯤꯁꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯕꯁꯤ ꯃꯁꯥꯅ ꯃꯥ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏ ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅꯕꯤꯔꯒ ꯁꯨꯖꯥ ꯍꯥꯏꯅ ꯑꯩꯅ ꯌꯥꯝꯇ ꯐꯤꯁꯦ ꯖꯔ ꯇꯥꯔ ꯍꯩꯊꯔꯒ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯁꯦ ꯀꯞꯄꯒ ꯂꯩꯌꯦꯕ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯍꯥꯏꯖꯔꯒ ꯑꯩꯁꯦ
ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯄꯥꯒꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯉꯣꯟꯗ ꯉꯥꯡꯕꯁꯦ ꯈꯤꯇꯪ ꯇꯥꯛ ꯐꯥꯠꯇꯦ ꯑꯗꯩ ꯃꯥꯅ ꯂꯣꯏꯅꯔꯤꯕ ꯁꯪꯒꯁꯤꯡꯗꯨꯅꯁꯨ ꯅꯣꯏꯅ ꯐꯩꯅ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯅꯤꯡꯉꯤꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯣꯁꯨ ꯃꯉꯣꯟꯗ ꯍꯪꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯅꯣꯏꯅ ꯐꯩ ꯍꯥꯏꯔꯒ ꯇꯧꯔꯤꯁꯤ ꯁꯤꯗꯣ ꯄꯥꯡꯇꯤꯡꯒ ꯍꯥꯠꯂꯤꯕꯗꯣ ꯃꯥꯗꯤ ꯐꯩ ꯍꯥꯏꯔꯒ ꯃꯥꯅ ꯀꯩꯒꯤ ꯃꯥꯅ ꯄꯥꯡꯇꯤꯡ ꯍꯥꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥ ꯃꯔꯥꯜ ꯂꯩꯔꯝꯒꯅꯤꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯗꯤ ꯃꯄꯥꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯛꯄ ꯑꯩꯅꯁꯨ ꯑꯇꯣꯞꯄꯗꯕꯨꯗꯤ ꯑꯩ ꯍꯪꯗ꯭ꯔꯦ ꯑꯗꯣ ꯗꯌꯥꯅꯟꯗꯁꯤꯗ ꯑꯩꯅ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯗꯨꯁꯨ ꯑꯩꯅ ꯍꯪꯅꯤꯡꯕꯅꯦꯕ ꯑꯗꯣ ꯁꯤ ꯗꯌꯥꯅꯟꯗ ꯋꯥꯔꯤꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥꯁꯤꯁꯨ ꯇꯥꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯅꯍꯥꯟ ꯅꯪꯁꯨꯅꯦ ꯉꯥꯡꯈꯤꯕꯁꯤ ꯊꯥꯔꯛꯇꯦꯅ ꯁꯨꯝ ꯑꯩ ꯈꯜꯂꯦ ꯑꯗꯣ ꯍꯣꯏ ꯃꯥ ꯇꯟꯖꯥ ꯆꯥꯗꯕꯗꯨꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯃꯥ ꯊꯥꯔꯛꯂꯦ ꯐꯔꯦ ꯊꯥꯔꯛꯇ꯭ꯔꯦ ꯁꯨꯝ ꯈꯜꯂꯒ ꯂꯩꯖꯩꯑꯕꯀꯣ ꯑꯗꯨꯒꯤꯗꯣ ꯏꯃꯥꯅꯦ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯗꯗꯅ ꯇꯧꯗ꯭ꯔꯦ ꯉꯁꯤꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯏꯃꯥꯀꯣ ꯃꯤꯁꯤꯡꯅ ꯍꯪꯅꯩꯌꯦꯕ ꯆꯨꯝꯃꯤ ꯍꯪꯐꯝꯁꯨ ꯊꯣꯛꯏ ꯀꯔꯤꯒꯤꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯡ ꯇꯤꯡꯕ ꯃꯇꯝꯗ ꯅꯥꯀꯟꯗ ꯃꯇꯥꯏꯗ ꯌꯥꯜꯂꯤꯕꯗꯨꯗꯤ ꯍꯨꯔꯥꯟꯕ ꯃꯤ ꯍꯥꯠꯄꯅꯤ ꯐꯠꯇꯕꯅꯤ ꯄꯥꯄꯤꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯏꯁꯣꯔ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯁꯤꯔꯤꯗꯣ ꯃꯥ ꯃꯔꯥꯜ ꯂꯩꯔꯝꯒꯅꯦꯅ ꯍꯪꯉꯤꯗꯣ ꯍꯪꯐꯝ ꯊꯣꯛꯏꯕꯀꯣ ꯏꯃꯥ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯀꯣ ꯏꯁꯣꯔ ꯍꯥꯏꯔꯤꯕꯁꯦ ꯏꯁꯣꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯈꯛꯇꯒꯤ ꯅꯠꯇꯦ ꯏꯁꯣꯔ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯁꯦ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯂꯩꯁꯦꯝꯕꯤꯕ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯏꯪꯂꯤꯁꯇꯅ ꯒꯣꯗ ꯍꯥꯏ ꯏꯃꯥꯀꯣ ꯍꯤꯟꯗꯤꯗꯅ ꯏꯁꯣꯔ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯦ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯁꯦ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯏꯁꯣꯔꯅ ꯑꯍꯥꯟꯕ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝ ꯑꯍꯥꯟꯕ ꯏꯁꯣꯔꯅ ꯃꯤꯇꯝꯂꯁꯤ ꯃꯤ ꯁꯦꯝꯂꯁꯤ ꯍꯥꯏꯅ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯁꯦꯝꯕꯤꯕ ꯅꯨꯄꯥꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯒ ꯏꯁꯣꯔꯅ ꯅꯨꯡꯁꯤꯅ ꯏꯁꯣꯔ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯗ ꯍꯥꯏꯔꯤ ꯏꯗꯦꯟ ꯀꯧꯕ ꯏꯪꯈꯣꯜꯗ ꯅꯨꯡꯁꯤꯅ ꯊꯝꯕꯤ ꯏꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯅ ꯅꯨꯄꯥꯒꯤ ꯄꯪꯊꯍꯜꯂꯒ ꯑꯣꯏ ꯊꯪꯕ ꯄꯨꯛꯅꯣꯞꯇꯒꯤ ꯁꯔꯨ ꯃꯇꯦꯛ ꯑꯃ ꯂꯧꯊꯣꯛꯑꯒ ꯅꯨꯄꯤ ꯑꯃ ꯁꯦꯝꯃꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯅ ꯊꯝꯃꯣ ꯅꯣꯏ ꯂꯩꯔꯣꯀꯣ ꯍꯔꯥꯎꯅ ꯂꯩꯔꯣ ꯍꯥꯏꯅ ꯊꯝꯕꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯁꯦ ꯏꯁꯣꯔꯒꯤ ꯃꯤꯇꯧ ꯃꯥꯅ ꯁꯦꯝꯈꯤꯕꯅꯤ ꯏꯃꯥ ꯁꯥ ꯉꯥ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡ ꯌꯥꯗꯕ ꯏꯁꯣꯔꯒ ꯃꯥꯟꯅꯅꯤꯡꯕ ꯑꯩꯁꯨ ꯑꯀꯟꯕ ꯑꯃꯅꯤ ꯀꯥꯏꯅ ꯈꯟꯕ ꯏꯁꯣꯔꯒ ꯃꯥꯟꯅꯒꯅꯤ ꯑꯩ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯒꯤ ꯃꯔꯣꯟꯅ ꯁꯩꯇꯥꯟ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯚꯨꯠ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯅ ꯈꯪꯕꯒꯤ ꯃꯔꯝꯅ ꯀꯔꯝ ꯍꯥꯏꯅ ꯏꯁꯣꯔꯒ ꯃꯤꯑꯣꯏꯕꯒꯁꯦ ꯂꯥꯞꯊꯣꯛꯅꯍꯟꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯁꯦ ꯁꯥꯎꯍꯟꯒꯅꯤ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯤꯟ ꯑꯣꯜꯂꯒ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯃꯥꯅ ꯁꯦꯝꯈ꯭ꯔꯤꯕ ꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯏꯗꯦꯟ ꯀꯧꯕ ꯏꯪꯈꯣꯜꯗꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯏ ꯏꯃꯥ ꯄꯥꯝꯕꯤ ꯑꯃꯈꯛ ꯊꯥꯏ ꯏꯁꯣꯔꯅ ꯍꯥꯏ ꯃꯁꯤ ꯆꯥꯒꯅꯨ ꯃꯁꯤ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯦ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯁꯣꯔꯅ ꯇꯥꯛꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯑꯍꯥꯟꯕ ꯁꯦꯝꯕꯤꯕ ꯅꯨꯄꯤꯗꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯎꯗꯨꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕꯗ ꯆꯪꯗꯦꯕ ꯃꯁꯤꯗꯤ ꯏꯁꯣꯔꯅ ꯌꯥꯗꯕꯅꯤꯍꯦ ꯍꯥꯏꯅ ꯆꯪꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯏꯃꯥꯀꯣ ꯑꯗꯨꯕꯨ ꯁꯩꯇꯥꯟꯁꯤꯅ ꯂꯤꯟ ꯑꯣꯟꯅ ꯂꯥꯛꯑꯒ ꯍꯥꯏꯔꯦ ꯆꯥꯎ ꯃꯁꯦ ꯆꯥꯎ ꯏꯁꯣꯔꯅ ꯃꯁꯦ ꯆꯥꯅꯨ ꯍꯥꯏꯕ꯭ꯔꯥ ꯆꯥꯎ ꯁꯤ ꯆꯥꯔꯗꯤꯅꯦ ꯑꯩꯈꯣいꯁꯤꯡꯉꯛꯀꯅꯤ ꯏꯁꯣꯔꯒ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯅ ꯀꯅꯥꯗ ꯍꯥꯏꯔꯤ ꯅꯨꯄꯤꯗ ꯍꯥꯏꯔꯦꯕ ꯏꯃꯥ ꯁꯩꯇꯥꯟꯅ ꯂꯤꯟ ꯑꯣꯟꯅ ꯂꯥꯛꯑꯒ ꯅꯨꯄꯤꯁꯤꯒ ꯍꯥꯏꯔꯦꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯈꯟꯒꯅꯤ ꯂꯤꯟꯅꯕꯨ ꯋꯥ ꯉꯝꯕ꯭ꯔꯅꯦ ꯍꯥꯏꯅ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗꯅꯤ ꯏꯃꯥ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨ ꯂꯩꯔꯒꯅꯤꯅꯀꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯍꯧꯔꯛꯇꯅ ꯃꯍꯩ ꯄꯥꯜꯂꯛꯏꯁꯦ ꯑꯍꯥꯟꯕ ꯁꯦꯝꯃꯛꯄ ꯃꯤ ꯑꯥꯗꯝ ꯍꯥꯏꯁꯦ ꯑꯍꯥꯟꯕ ꯄꯣꯡꯍꯟꯕ ꯃꯥꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯏꯃꯥ ꯀꯣ ꯑꯗꯨꯒ ꯑꯗꯨ ꯃꯇꯝꯗꯨꯒ ꯆꯥꯔꯦ ꯅꯨꯄꯤꯗꯨꯅ ꯆꯥꯔꯦ ꯆꯥꯕꯒ ꯀꯔꯤ ꯆꯪꯈ꯭ꯔꯦ ꯃꯈꯣꯏ ꯃꯅꯨꯡꯗ ꯄꯥꯞ ꯆꯪꯈ꯭ꯔꯦꯕ ꯏꯃꯥ ꯄꯥꯞ ꯍꯥꯏꯁꯦ ꯍꯤꯟꯗꯤꯒꯤ ꯃꯔꯣꯟꯅꯤ ꯃꯩꯇꯩꯔꯣꯟꯗꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯃꯥꯌꯣꯛꯇ ꯇꯧꯕ ꯊꯕꯛ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯑꯔꯥꯟꯕ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯆꯥꯔꯨꯅꯨ ꯍꯥꯏꯔꯤꯃꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯅꯤ ꯏꯁꯣꯔꯗꯤ ꯙꯔꯃ ꯆꯦꯟꯕꯅꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯀꯤ ꯃꯌꯥꯏꯗ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯍꯜꯂꯤ ꯃꯁꯤ ꯆꯥꯅꯨꯀꯣ ꯍꯥꯏꯔꯤꯃꯤꯀꯣ ꯏꯃꯥ ꯑꯗꯨꯕꯨ ꯐꯠꯇꯕꯅ ꯄꯤꯖꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯞ ꯆꯪꯈ꯭ꯔꯦ ꯄꯥꯞ ꯆꯪꯉꯛꯄꯗꯒꯤꯗꯤ ꯑꯩ ꯐꯤ ꯊꯣꯡꯗꯦ ꯍꯥꯏꯕ ꯈꯪꯉꯛꯈ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯐꯤ ꯊꯣꯡꯕꯒꯤ ꯃꯊꯧ ꯇꯥꯔꯝꯗꯦ ꯏꯁꯣꯔꯒꯤ ꯃꯉꯥꯜꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯑꯃꯝꯕ ꯂꯩꯔꯝꯗꯦ ꯃꯉꯥꯜꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯑꯀꯤꯕ ꯆꯪꯈ꯭ꯔꯦ ꯏꯃꯥ ꯑꯀꯤꯕ ꯃꯥ ꯑꯩꯁꯦ ꯏꯃꯥ ꯑꯩ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯐꯤ ꯁꯦꯠꯇꯦꯅꯦ ꯁꯤ ꯏꯃꯥ ꯑꯩ ꯂꯩꯔꯤꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯄꯨꯂꯞ ꯆꯠꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯒꯁꯨ ꯄꯤꯖꯔꯦ ꯁꯦ ꯆꯥꯎ ꯍꯥꯏꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯕ꯭ꯔ ꯏꯃꯥ ꯆꯥꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯗꯨ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯅꯦ ꯂꯤꯟꯗꯨꯅ ꯆꯥꯎ ꯍꯥꯏꯕꯗꯒꯤ ꯑꯩꯗꯤ ꯆꯥꯔꯨꯔꯦ ꯅꯪꯁꯨ ꯆꯥꯔꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤꯒ ꯅꯨꯄꯥꯁꯤꯅ
ꯌꯦꯡꯉꯨ ꯏꯁꯣꯔꯅꯗꯤ ꯆꯥꯅꯣ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯁꯨ ꯈꯟ ꯑꯗꯨꯏꯗꯤ ꯅꯨꯄꯤꯁꯤꯁꯨ ꯈꯟ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯨꯄꯤꯁꯤꯒ ꯀꯥꯏꯅꯕꯁꯦ ꯑꯩꯁꯦ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯀꯥꯏꯅꯔꯅꯤ ꯍꯥꯏꯁꯦ ꯅꯨꯄꯥꯁꯤꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯒ ꯀꯥꯏꯅꯅꯤꯡꯗꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯆꯥꯔꯦ ꯆꯥꯕꯗꯒꯤꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯞ ꯆꯪꯈ꯭ꯔꯦ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯁꯦ ꯄꯥꯞꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯁꯦ ꯄꯥꯞꯅꯤ ꯄꯥꯞ ꯆꯪꯈꯤꯕ ꯃꯔꯝꯅ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯁꯝꯅꯅ ꯂꯩꯔꯝꯕꯗꯣ ꯂꯩꯕ ꯌꯥꯗ꯭रे ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯂꯥꯞꯊꯣꯛꯅꯔꯦ ꯂꯥꯞꯊꯣꯛꯅꯕ ꯃꯇꯝꯗꯒꯤꯗꯤ ꯃꯤꯑꯣꯏꯕꯅ ꯀꯩꯗꯧꯔꯦ ꯄꯥꯞ ꯆꯪꯈꯤꯕꯗꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯂꯥꯛꯑꯦ ꯏꯃꯥ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯍꯥꯠꯂꯦ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯂꯥꯛꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯏꯗꯤ ꯏꯅꯥꯏ ꯇꯥꯟꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯙꯔꯥ ꯁꯟꯗꯣꯛꯇꯅ ꯃꯥꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯞꯀꯤ ꯑꯇꯧꯃꯗꯤ ꯁꯤꯕꯅꯤ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯃꯐꯝ ꯑꯅꯤ ꯊꯧꯔꯥꯡ ꯇꯧꯏ ꯑꯃꯅ ꯁꯔꯒ ꯑꯃꯅ ꯅꯣꯔꯣꯛ ꯍꯥꯏꯁꯤꯅꯤ ꯃꯥ ꯄꯥꯞ ꯇꯧꯅ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕ ꯇꯥꯔꯒꯗꯤ ꯄꯥꯄꯤ ꯑꯃ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯟꯊꯨꯡꯁꯦ ꯅꯣꯔꯣꯛꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯦꯛ ꯁꯨꯕ ꯇꯥꯔꯒꯗꯤꯅꯦ ꯏꯃꯥ ꯆꯦꯛ ꯁꯨꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯆꯦꯛ ꯁꯨꯕꯒꯤ ꯑꯁꯨꯃꯜꯗꯣ ꯐꯪꯒꯅꯤꯀꯣ ꯐꯪꯒꯅꯤ ꯑꯗꯨꯅ ꯄꯥꯞ ꯇꯧꯕ ꯇꯥꯔꯒꯗꯤ ꯄꯥꯞꯀꯤ ꯑꯇꯧꯃꯜꯁꯦ ꯐꯪꯒꯅꯦꯕ ꯏꯃꯥ ꯄꯥꯞꯀꯤ ꯑꯇꯧꯃꯜꯁꯦ ꯀꯔꯤꯅꯣ ꯅꯣꯔꯣꯛꯇ ꯉꯔꯪ ꯆꯥꯛꯏꯕ ꯃꯩꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯤꯔꯦ ꯋꯥꯔꯦ ꯅꯥꯔꯦ ꯀꯜꯂꯣ ꯍꯥꯏꯅ ꯂꯩꯕꯗꯨꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯅꯣꯔꯣꯛꯇ ꯇꯥꯕꯁꯦ ꯄꯥꯝꯗꯦ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯑꯩ ꯀꯜꯂꯣ ꯍꯥꯏꯕ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯦ ꯀꯅꯥꯅ ꯁꯦꯝꯈꯤꯕꯅꯣ ꯏꯁꯣꯔꯅ ꯁꯦꯝꯈꯤꯕꯅꯤ ꯏꯃꯥ ꯁꯩꯇꯥꯟꯅ ꯁꯦꯝꯃꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯕꯨ ꯁꯩꯇꯥꯟꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯅꯍꯟꯕꯅꯦꯕ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯃꯊꯥꯅꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯄꯤꯕꯤꯔꯦ ꯀꯔꯤ ꯇꯧꯅꯕ ꯄꯤꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯏ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯆꯥꯔꯨꯅꯨ ꯍꯥꯏꯕ ꯎꯍꯩ ꯆꯥꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯦ ꯏꯃꯥ ꯏ ꯑꯣꯜꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯏꯗꯣ ꯑꯍꯥꯟꯕ ꯆꯥꯔꯨꯅꯨ ꯍꯥꯏꯕ ꯎꯍꯩ ꯆꯥꯈ꯭ꯔꯦ ꯏ ꯑꯣꯟꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯊꯪꯖꯔꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯗꯨꯒꯤ ꯏꯗꯨ ꯂꯥꯛꯈ꯭ꯔꯦꯕ ꯄꯥꯞꯄꯗ ꯑꯣꯜꯂꯒ ꯂꯥꯛꯈ꯭ꯔꯦꯕ ꯏꯃꯥ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯅꯤꯡꯗꯦꯅꯦ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯂꯤꯗꯣ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦꯅ ꯍꯥꯏꯔꯒ ꯃꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯤꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯈꯜꯂꯦ ꯃꯗꯨꯗꯤ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏ ꯇꯥꯍꯟꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯍꯟꯕ ꯏꯆꯥꯅꯨꯄꯥꯅ ꯄꯥꯞ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯅꯕ ꯊꯥꯔꯒꯦ ꯍꯥꯏꯕꯁꯤꯅꯤ ꯏꯃꯥ ꯃꯁꯤꯍꯥ ꯊꯥꯔꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯥꯛꯏ ꯄꯣꯛꯑ ꯃꯇꯨꯡꯗ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯐꯍꯜꯂꯤ ꯑꯁꯤꯕ ꯍꯤꯡꯒꯠꯍꯜꯂꯤ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯋꯥꯍꯩ ꯇꯥꯛꯊꯣꯛꯏ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯗꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯎꯁꯤꯟ ꯁꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏ ꯏꯃꯥ ꯑꯩ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯁꯤꯗ꯭ꯔꯕ ꯅꯈꯣꯏꯒꯤ ꯀꯟꯕꯤꯅꯕ ꯂꯩꯇꯦ ꯅꯈꯣꯏꯅ ꯙꯔꯃ ꯉꯥꯛꯄ ꯉꯝꯗꯦ ꯄꯥꯞ ꯆꯦꯅ ꯙꯔꯃ ꯉꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯏꯃꯥ ꯄꯥꯄꯤꯅ ꯄꯥꯄꯤ ꯃꯤꯇꯥꯡꯕꯅ ꯃꯤꯇꯥꯡꯕ ꯁꯝꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏ ꯃꯃꯤꯠ ꯎꯗꯕ ꯑꯃꯅ ꯀꯃꯥꯏꯅ ꯃꯃꯤꯠ ꯎꯗꯕꯗꯣ ꯆꯤꯡꯗꯣꯏꯅꯣ ꯃꯃꯤꯠ ꯎꯕꯅ ꯆꯤꯡꯕꯒꯤ ꯃꯊꯧ ꯇꯥꯏ ꯄꯥꯞ ꯆꯦꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯙꯔꯃ ꯉꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯄꯥꯞ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯈꯟꯕꯗꯨꯁꯨ ꯄꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯞꯀꯤ ꯋꯥꯈꯜꯗ ꯈꯜꯂꯦꯕ ꯑꯐꯕ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯅꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯏꯅ ꯏꯃꯥ ꯏ ꯇꯥꯔꯒ ꯄꯥꯞ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ ꯙꯔꯃꯁꯤꯡꯗ ꯌꯦꯡꯉꯨ ꯁꯟꯒꯤ ꯏ ꯇꯥꯍꯜꯂꯤꯕ ꯈꯨꯅꯨꯒꯤ ꯏ ꯇꯥꯍꯜꯂꯤꯕ ꯉꯥꯄ꯭ꯔꯨꯝꯒꯤ ꯏ ꯇꯥꯍꯜꯂꯤꯗꯣ ꯑꯗꯨꯕꯨ ꯑꯗꯨꯅ ꯄꯥꯞ ꯀꯣꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯜꯂꯦ ꯏꯃꯥ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯃꯦꯔꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤꯗ ꯑꯁꯦꯡꯕꯤ ꯅꯨꯄꯤꯅꯦꯕ ꯃꯦꯔꯤꯒꯤ ꯒꯔꯚꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯪꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯤꯔꯣꯟꯕꯅꯤ ꯏꯃꯥ ꯃꯤꯔꯣꯜꯂꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯑꯦ ꯃꯍꯥꯛꯅ ꯀꯅꯥꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯂꯥꯏ ꯃꯄꯨ ꯍꯥꯏꯔꯤꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗꯕ ꯆꯍꯤ 63 ꯃꯈꯥꯏ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯃꯝꯕꯒꯤ ꯃꯇꯝ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯍꯟꯈꯤ ꯌꯣꯄꯤ ꯌꯦꯛꯄ ꯃꯇꯝ ꯃꯀꯣꯛꯇ ꯇꯤꯡꯈꯪ ꯎꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩ ꯋꯥꯔꯦ ꯍꯥꯏꯈꯤꯗꯦ ꯏꯄꯥ ꯃꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯎ ꯍꯥꯏꯈꯤꯗꯦ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯃꯈꯣꯏ ꯈꯪꯖꯗꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯕ ꯃꯇꯝꯗ ꯄꯨꯡ 3 ꯆꯨꯞꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯃꯝꯈꯤ ꯑꯁꯦꯡꯕ ꯅꯤꯡꯅ ꯁꯪꯒꯤ ꯃꯥꯏꯊꯟ ꯄꯤ ꯃꯊꯛꯇꯒꯤꯅ ꯃꯈꯥ ꯇꯪꯈꯥꯏ ꯈꯥꯏꯔꯒ ꯈꯥꯏꯄꯣꯛ ꯇꯥꯅ ꯁꯦꯒꯥꯏꯈꯤ ꯑꯃꯁꯨꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯈꯨꯠꯇ ꯑꯩꯒꯤ ꯊꯋꯥꯏ ꯁꯤꯟꯅꯖꯔꯤ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯃꯉꯛ ꯂꯦꯛꯊꯔꯒ ꯁꯤꯈꯤꯕꯗꯣ ꯃꯤꯑꯣꯏꯕꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯣ ꯏꯃꯥ ꯇꯧꯈꯤꯕ ꯇꯧꯔꯤꯕ ꯇꯧꯔꯛꯀꯗꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯄꯥꯞ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯧꯈ꯭ꯔꯕꯅꯦꯕ ꯏꯃꯥ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯂꯧꯈ꯭ꯔꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯕ ꯀꯟꯕꯤꯕ ꯃꯄꯨꯅ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯄꯥꯞ ꯄꯨꯝꯅꯃꯛ ꯂꯧꯈ꯭ꯔꯦꯕ ꯂꯧꯔꯒ ꯊꯨꯝꯃꯕ ꯃꯇꯨꯡꯗ 7ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯒꯨꯝꯅ
ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯦ ꯏꯃꯥ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯗꯨꯅ ꯖꯤꯁꯨꯅ ꯍꯤꯡꯒꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤꯅꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯥꯅ ꯍꯤꯡꯒꯠꯈ꯭ꯔꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯉꯣꯟ ꯊꯥꯖꯈ꯭ꯔꯅꯤ ꯏꯃꯥ ꯌꯦꯡꯉꯨꯀꯣ ꯃꯤꯑꯣꯏꯕꯅꯅꯦ ꯙꯔꯃꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯌꯥꯝꯕꯗꯤꯅꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯏꯃꯥ ꯈꯪꯕ꯭ꯔꯥ ꯙꯔꯃ ꯏꯁꯣꯔ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯦ ꯏꯃꯥ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯁꯦꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯒꯤ ꯃꯤꯡꯗ ꯑꯗꯨ ꯀꯠꯂꯨ ꯑꯗꯥ ꯀꯠꯂꯨ ꯑꯗꯨ ꯄꯤꯔꯧ ꯑꯗꯥ ꯄꯤꯔꯧ ꯍꯥꯏꯅ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯩ ꯐꯔꯒ ꯂꯣꯏꯔꯦꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯨꯄꯥ ꯂꯥꯛ ꯄꯤꯌꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯜ ꯇꯥꯟꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯗꯤ ꯙꯔꯃ ꯑꯁꯤꯅꯦꯕ ꯏꯃꯥ ꯃꯨꯟꯅ ꯈꯜꯂꯨꯔꯒꯗꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯅꯤꯅ ꯂꯥꯏꯅꯗꯣ ꯍꯥꯏ ꯑꯗꯨꯒꯤ ꯐꯤꯗꯣ ꯀꯠꯂꯨ ꯍꯥꯏꯅ ꯀꯠꯂꯤꯅꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨꯈꯛ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯔꯤꯃꯤ ꯏꯃꯥ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯗꯨꯅ ꯑꯃꯁꯨꯡ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯦ ꯏꯃꯥ ꯍꯤꯡꯒꯠꯂꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯀꯔꯤ ꯍꯥꯏ ꯆꯠꯂꯣ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕꯗ ꯆꯠꯂꯣ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯠꯂꯨ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯎ ꯊꯥꯖꯕ ꯑꯃꯁꯨꯡ ꯕꯥꯞꯇꯥꯏꯁ ꯂꯧꯕ ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯇꯝꯗ ꯄꯥꯞ ꯀꯣꯛꯆꯕ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯗ ꯐꯪꯉꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯗꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒ ꯀꯔꯤꯁꯨ ꯏꯁꯣꯔꯅ ꯄꯥꯝꯖꯕꯗꯣ ꯊꯨꯡꯍꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅꯅꯤ ꯏꯃꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯤꯕ ꯂꯥꯛꯄꯅꯦꯕ ꯄꯥꯕꯨꯡꯅ ꯀꯔꯤꯒꯨꯝꯕ ꯇꯥꯕꯤꯕ ꯇꯥꯔꯒꯗꯤ ꯄꯥꯕꯨꯡꯗ ꯌꯥꯝ ꯅꯨꯡꯁꯤꯖꯅ ꯍꯥꯏꯖꯒꯦ ꯖꯤꯁꯨꯅ ꯁꯤꯔꯝꯗ꯭ꯔꯒꯗꯤ ꯄꯥꯞ ꯀꯣꯛꯅꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯄꯣꯛꯄꯁꯦ ꯁꯤꯅꯕ ꯄꯣꯛꯄꯅꯤ ꯃꯍꯥꯛꯇꯤ ꯁꯤꯅꯕ ꯄꯣꯛꯄꯅꯤ ꯃꯔꯝꯗꯤ ꯏ ꯇꯥꯕꯤꯕ ꯌꯥꯎꯗꯅ ꯄꯥꯞ ꯀꯣꯛꯄꯤꯐꯝ ꯂꯩꯇꯦ ꯁꯟꯒꯤ ꯍꯥꯃꯦꯡꯒꯤ ꯌꯥꯎꯒꯤ ꯈꯨꯅꯨꯒꯤ ꯉꯥꯄ꯭ꯔꯨꯝꯒꯤ ꯏꯅ ꯄꯥꯞ ꯀꯣꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯒꯣꯗ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯥꯛꯄꯤꯗꯨꯅ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯄꯨꯛꯅꯨꯡꯗ ꯆꯪꯗꯨꯅ ꯄꯣꯛꯇꯨꯅ ꯁꯤꯗꯨꯅ ꯍꯤꯡꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯇꯝꯗ ꯂꯦꯝꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯤ ꯑꯩꯈꯣꯏ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯒꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛꯇ ꯃꯃꯤꯡ ꯏꯁꯟꯈ꯭ꯔꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯑꯩꯕꯨ ꯊꯥꯖꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯋꯥꯌꯦꯟꯕꯗ ꯌꯥꯎꯔꯔꯣꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯗꯤ ꯑꯁꯤꯕꯗꯒꯤ ꯑꯍꯤꯡꯕꯗ ꯂꯥꯟꯊꯣꯛꯂꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯀꯧꯔꯤꯕꯁꯦ ꯙꯔꯃ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯌꯨ ꯍꯥꯏꯅ ꯀꯧꯕ ꯅꯠꯇꯦ ꯏꯃꯥ ꯕꯥꯏꯕꯜꯗ ꯙꯔꯃ ꯍꯥꯏꯕ ꯋꯥꯍꯩ ꯌꯥꯎꯗꯕꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯍꯥꯏꯕ ꯌꯥꯎꯕ꯭ꯔꯣ ꯕꯥꯏꯕꯜꯗ ꯌꯥꯎꯗꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯙꯔꯃ ꯇꯥꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯙꯔꯃ ꯉꯥꯛꯎ ꯅꯪ ꯑꯁꯤ ꯉꯥꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯅꯤ ꯉꯥꯛꯇ꯭ꯔꯗꯤ ꯅꯪ ꯁꯤꯅꯤ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤꯅꯦ ꯏꯃꯥ ꯈꯪꯉꯤꯅꯤ ꯄꯨꯝꯅꯃꯛ ꯊꯕꯛ ꯁꯨꯔꯗꯤ ꯕꯦꯇꯣꯟ ꯐꯪꯒꯅꯤ ꯁꯨꯗ꯭ꯔꯗꯤ ꯕꯦꯇꯣꯟ ꯐꯪꯉꯣꯏ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯊꯕꯛ ꯁꯨꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅꯅꯦꯕ ꯑꯩꯁꯦ ꯌꯥꯝ ꯂꯥꯏꯔꯔꯦꯅ ꯈꯜꯂꯣ ꯏꯃꯥ ꯑꯩ ꯄꯩꯁꯥꯁꯦ ꯃꯊꯧ ꯇꯥꯔꯦ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯊꯕꯛ ꯁꯨꯔꯗꯤ ꯑꯩ ꯕꯦꯇꯣꯟ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡ ꯅꯥꯏꯌꯦꯕ ꯑꯩꯒꯤ ꯈꯨꯠ ꯅꯥꯏꯌꯦꯕ ꯑꯩꯒꯤ ꯄꯨꯛꯇ ꯑꯅꯥꯕ ꯂꯩꯌꯦꯕ ꯑꯩ ꯊꯕꯛ ꯁꯨꯕꯗꯣ ꯉꯝꯗꯦ ꯊꯕꯛ ꯁꯨꯔꯛꯄꯒ ꯑꯩ ꯁꯣꯔ ꯃꯄꯤꯁꯦ ꯌꯥꯡꯅ ꯍꯣꯜꯂꯛꯏ ꯑꯩ ꯁꯤꯒꯦ ꯇꯧꯔꯛꯑꯦꯕ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯑꯩ ꯍꯤꯞꯄꯅꯦꯕ ꯏꯃꯥ ꯑꯩ ꯍꯤꯞꯄꯤ ꯅꯠꯇꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯅꯪ ꯊꯕꯛ ꯁꯨꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯕ ꯑꯅꯥꯕꯗꯨꯗꯤ ꯑꯩꯅ ꯈꯪꯉꯤ ꯃꯥꯅꯗꯤ ꯈꯪꯗꯦ ꯃꯁꯤꯗꯤ ꯊꯕꯛ ꯁꯨꯗꯅ ꯋꯥꯖꯔꯤꯃꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯅꯤ ꯙꯔꯃꯅ ꯍꯥꯏꯗꯣ ꯅꯪ ꯅꯥꯒꯦꯔꯥ ꯅꯥꯔꯣꯏꯔꯥ ꯅꯪ ꯄꯥꯞ ꯆꯦꯟꯒꯦꯔꯥ ꯆꯦꯜꯂꯣꯏꯔꯥ ꯅꯪ ꯁꯦꯡ ꯉꯥꯛꯎ ꯌꯥꯊꯪ ꯉꯥꯛꯎ ꯑꯗꯨꯏ ꯅꯪ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯌꯥꯊꯪ ꯉꯥꯛꯇ꯭ꯔꯗꯤ ꯅꯪ ꯁꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕु ꯑꯩꯅ ꯅꯥꯕ ꯑꯩꯅ ꯁꯣꯟꯕꯗꯣ ꯀꯅꯥꯅ ꯃꯥꯅ ꯈꯪꯕꯤꯗꯦ ꯙꯔꯃꯅ ꯈꯪꯗꯦ ꯖꯤꯁꯨꯅ ꯈꯪꯉꯤ ꯃꯥ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯤꯞꯅ ꯂꯩꯇꯅꯕ ꯑꯩꯅ ꯑꯅꯥꯕ ꯐꯅꯕ ꯑꯩꯉꯣꯟꯗ ꯋꯥꯠꯇꯅꯕ ꯑꯩ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯑꯅꯥꯕ ꯑꯣꯏꯈꯤꯕꯅꯤ ꯃꯥ ꯃꯍꯥꯛꯅ ꯐꯔꯒ ꯃꯍꯥꯛꯅ ꯅꯥꯔꯒ ꯑꯩ ꯐꯍꯟꯕꯅꯤ ꯃꯍꯥꯛꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯑꯃꯒꯨꯝꯅ ꯄꯤꯇꯠ ꯄꯥꯇꯠꯄ ꯑꯃꯒꯨꯝꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯈꯤꯕꯗꯣ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯅꯕꯒꯤꯅꯤ ꯄꯥꯕꯨꯡ ꯏꯅꯥꯛ ꯈꯨꯟꯅꯕꯒꯤꯅꯤ ꯍꯌꯦꯡ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯂꯩꯅꯕꯒꯤꯅꯤ ꯏꯃꯥ ꯑꯩꯁꯦ ꯄꯥꯁꯇꯔ ꯑꯃ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯄꯥꯁꯇꯔ ꯑꯃ ꯅꯠꯇꯦ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯃ ꯅꯠꯇꯦ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯩꯁꯥ ꯐꯪꯗꯦ ꯏꯃꯥ ꯀꯣ ꯀꯩꯁꯨ ꯐꯪꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯏꯃꯥꯒꯨꯝꯕꯤꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯈꯟꯗꯣꯛꯄꯤꯔꯛꯄ ꯑꯃꯅꯤ ꯏꯃꯥ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯏꯃꯥꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯈꯪꯖꯔꯦꯕ ꯏꯃꯥꯅꯁꯨ ꯈꯪꯖꯔꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯕꯤꯔꯤꯕ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯖꯔꯤꯕꯁꯦ ꯏꯃꯥꯁꯨ ꯄꯩꯁꯥ ꯐꯪꯗꯦ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯐꯪꯗꯦ ꯃꯤꯅꯒ ꯍꯥꯏꯕꯤꯕꯗꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯗꯤ ꯂꯨꯄꯥ ꯂꯥꯛ ꯐꯪꯉꯝꯃꯅꯤ ꯍꯥꯏꯗꯣ ꯐꯪꯗꯦ ꯏꯃꯥ ꯐꯪꯕ꯭ꯔꯅꯦ ꯄꯩꯁꯥ
ꯐꯪꯗꯦ ꯎꯜꯇꯥ ꯃꯤꯅ ꯉꯥꯡꯕꯤꯔꯤꯅꯦꯕ ꯍꯥꯎ ꯑꯣꯟꯈ꯭ꯔꯦ ꯍꯥꯎ ꯂꯥꯏꯅꯤꯡꯈ꯭ꯔꯦ ꯑꯗꯨ ꯅꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕꯒꯤ ꯃꯔꯝꯅꯅꯤꯅꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯟ ꯑꯣꯏꯅꯤꯡꯅ ꯑꯣꯏ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯆꯥꯅ ꯉꯥꯎꯔꯒ ꯁꯣꯔꯣꯛꯇ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯃꯇꯝꯗꯨꯗ ꯎꯔꯒ ꯅꯣꯛꯅꯅꯦꯕ ꯏꯁ ꯑꯗꯨꯒꯤ ꯃꯆꯥꯗꯣ ꯉꯥꯎꯈ꯭ꯔꯦꯅꯦꯍꯦ ꯍꯥꯏꯅ ꯏꯃꯥꯅ ꯀꯞꯄꯒꯤ ꯑꯋꯥꯕꯗꯣ ꯀꯅꯥꯅ ꯀꯞꯄ ꯉꯝꯒꯅꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯃꯥꯅ ꯀꯞꯄꯁꯦ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯅ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥ ꯐꯍꯟꯕꯤꯔꯦ ꯏꯃꯥꯕꯨ ꯀꯟꯕꯤꯔꯦ ꯏꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯒꯅꯤ ꯅꯀꯣ ꯃꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯔꯝ ꯑꯗꯨꯅ ꯄꯥꯕꯨꯡ ꯖꯤꯁꯨꯅ ꯁꯤꯕꯗꯤ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯑꯩꯅ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯅ ꯄꯥꯞ ꯀꯣꯛꯆꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒ ꯐꯪꯅꯕꯒꯤꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯃꯇꯤꯛ ꯈꯤꯇꯪ ꯊꯥꯔꯛꯈꯤꯒꯦꯕꯀꯣ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯗꯨꯗꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯃꯥꯅ ꯇꯥꯗꯕ ꯑꯁ ꯑꯩ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯁꯨꯝ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯋꯥꯔꯤ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯥꯅ ꯑꯩ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯁꯨꯝ ꯃꯥ ꯁꯨꯝ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯁꯤ ꯁꯨꯝ ꯆꯠꯁꯤ ꯈꯣꯠꯁꯤ ꯃꯥ ꯑꯗꯨꯝ ꯑꯇꯣꯝꯕꯁꯤꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯩꯅ ꯃꯅꯤ ꯅꯪꯕꯨ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯑꯝꯇꯗꯤ ꯇꯥꯎꯔꯣ ꯈꯣꯠꯇꯕ ꯍꯥꯏꯔ ꯃꯥꯅ ꯅꯣꯡꯃꯗꯤ ꯃꯥ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦ ꯏꯃꯥ ꯑꯩ ꯀꯩꯅꯣꯅꯦ ꯗꯗꯥꯗ ꯑꯩꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯅꯤꯡꯉꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯅꯤꯡꯉꯤ ꯗꯗꯥꯅ ꯁꯥꯎꯔꯛꯀꯗ꯭ꯔꯅꯦꯅ ꯍꯪꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯋꯥꯈꯜꯗ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯑꯩ ꯁꯔꯒꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯅꯣꯔꯣꯛꯀꯣꯝꯗ ꯂꯩꯕ ꯁꯣꯛꯇꯦ ꯁꯔꯒꯗ ꯂꯩꯕꯅ ꯄꯥꯝꯃꯦꯅ ꯃꯥꯁꯦ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯔꯛꯄꯅꯦꯀꯣ ꯑꯩꯁꯦ ꯑꯗꯨꯗꯤ ꯃꯥꯗꯣ ꯑꯗꯩ ꯍꯥꯟꯅꯗꯤ ꯁꯥꯎꯔꯝꯃꯦꯕ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯁꯥꯕꯗꯤ ꯁꯥꯎꯔꯝꯃꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯆꯔꯆ ꯀꯥꯗꯅ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯁꯨ ꯑꯗꯨꯗꯤ ꯏꯅꯥꯎ ꯅꯨꯄꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯆꯔꯆ ꯀꯥꯔꯒ ꯏꯁꯣꯔꯒꯤ ꯊꯥꯒꯠꯄ ꯏꯁꯩ ꯁꯛꯃꯤꯟꯅꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯄꯥꯁꯤꯒ ꯑꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯕꯨ ꯇꯞꯅ ꯁꯨꯝ ꯋꯥꯔꯤ ꯏꯃꯥꯅꯦ ꯇꯞ ꯇꯞꯅꯅꯦ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯈꯜꯂꯦꯀꯣ ꯑꯗꯣ ꯑꯁꯤꯗꯩꯁꯤꯗ ꯄꯨꯝꯅꯃꯛ ꯃꯅꯤ ꯏꯆꯥꯅꯨꯄꯥꯗ ꯃꯅꯤ ꯀꯧꯋꯦ ꯃꯅꯤ ꯅꯪꯁꯨ ꯇꯥꯔꯣ ꯃꯧꯁꯨ ꯇꯥꯔꯣ ꯁꯤꯗꯩꯁꯤꯗ ꯄꯨꯝꯅꯃꯛ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯅ ꯑꯣꯏꯁꯅꯣ ꯂꯥꯡꯉꯊꯦꯜꯅ ꯑꯣꯏꯁꯅꯣ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯅꯪ ꯉꯁꯤꯒꯤ ꯏꯁꯣꯔꯒꯤ ꯅꯪꯅ ꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯍꯥꯎꯒꯤ ꯂꯥꯏꯅꯦꯁꯨ ꯍꯥꯏꯒꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯏꯁꯣꯔꯒꯤ ꯁꯥꯛꯁꯤ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯣ ꯃꯣꯏꯅ ꯀꯅꯥꯝꯇ ꯄꯨꯗꯦ ꯑꯩꯗ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯪ ꯅꯆꯥꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥꯅ ꯀꯔꯤꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃꯐꯥꯎ ꯑꯩꯉꯣꯟda ꯍꯪꯕꯁꯨ ꯂꯩꯈꯤꯗꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯊꯃꯣꯏꯁꯦ ꯀꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯁꯣꯛꯆꯜꯂꯒ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯁꯣꯔꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯐꯝꯗ ꯃꯥꯡꯕ ꯌꯥꯗꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯇꯥꯕ ꯌꯥꯗꯦ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯩ ꯈꯨꯠꯇ ꯁꯤꯟꯅꯕꯅꯤ ꯏꯁꯣꯔꯅ ꯑꯗꯨꯅ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯒꯅꯤ ꯃꯣꯏꯅ ꯍꯥꯠꯁꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯩ ꯍꯣꯏ ꯏꯃꯥꯅꯦ ꯏꯃꯥꯒꯤ ꯏꯃꯨꯡꯗ ꯏꯁꯣꯔꯅ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕꯤꯔꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯏꯃꯥ ꯅꯨꯡꯁꯤꯕꯤꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯤꯅꯦ ꯏꯃꯥ ꯂꯣꯝꯕꯁꯨ ꯅꯥꯏꯗꯦ ꯍꯣꯡꯕꯁꯨ ꯅꯥꯏꯗꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯇꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯐꯪꯉꯤꯉꯩ ꯍꯔꯥꯎꯕ ꯑꯅꯤꯡꯕ ꯐꯪꯉꯛꯇ꯭ꯔꯒ ꯁꯥꯎꯕꯗꯣ ꯏꯁꯣꯔ ꯅꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯒꯅꯦ ꯃꯆꯥꯅ ꯐꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯅ ꯋꯥꯕꯒꯨꯝꯅꯅꯦ ꯏꯆꯥꯁꯦ ꯃꯥꯡꯈ꯭ꯔꯗ꯭ꯔꯅꯦ ꯏꯆꯥꯁꯤꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯀꯣꯟꯁꯤꯟꯕꯤꯕꯗꯣ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯏꯃꯥ ꯃꯌꯥꯝꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄ ꯑꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯃꯥꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯑꯩꯗꯤ ꯁꯔꯒꯗ ꯂꯩꯖꯅꯤꯡꯉꯤ ꯅꯣꯔꯣꯛꯇ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯁꯤꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯪꯕꯤꯔꯝꯕ ꯌꯥꯏ ꯊꯥꯖꯗꯕꯁꯤꯡꯅ ꯅꯣꯏ ꯎꯔꯨꯔꯕꯅꯦ ꯀꯥꯏꯅ ꯅꯣꯏ ꯈꯪꯉꯕꯅꯦ ꯁꯔꯒ ꯂꯩ ꯅꯣꯔꯣꯛ ꯂꯩ ꯍꯥꯏꯗꯨ ꯅꯣꯏ ꯈꯪꯉꯕꯅꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯆꯥꯟꯕꯤꯗꯨꯅ ꯇꯥꯕꯤꯌꯨ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯙꯔꯃ ꯍꯥꯏꯅ ꯉꯥꯛꯅꯔꯤꯕ ꯑꯩꯈꯣꯏꯅ ꯈꯨꯔꯝꯅꯔꯤꯕ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯝꯅꯔꯤꯕꯗꯣ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯦ ꯏꯃꯥ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯇꯥꯛꯂꯦꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯇꯥꯛꯏ ꯂꯩ ꯙꯔꯃ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯕꯅꯤ ꯌꯦꯡꯕꯤꯌꯨ ꯏꯃꯥ ꯁꯔꯒ ꯅꯣꯔꯣꯛ ꯍꯦꯚꯟ ꯍꯦꯜ ꯖꯟꯅꯠ ꯖꯦꯍꯟꯅꯨꯝ ꯁ꯭ꯋꯔꯛ ꯅꯔꯛ ꯍꯥꯏꯅꯅꯦ ꯏꯃꯥ ꯙꯔꯃ ꯄꯨꯝꯅꯃꯛꯇ ꯂꯩ ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯂꯩꯇ ꯃꯥꯜꯂꯦꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁꯤꯔꯒ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯒ ꯑꯗꯣꯝ ꯂꯣꯝꯕ ꯅꯥꯏꯗꯕ ꯅꯣꯔꯣꯛ ꯃꯩꯒꯤ ꯀꯣꯝꯗ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯁꯤ ꯈꯛꯇꯪ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯃꯁꯨꯡ ꯍꯣꯂꯤ ꯕꯥꯏꯕꯜ ꯃꯄꯨꯒꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛꯅ ꯍꯥꯏ ꯍꯤꯡꯉꯤꯉꯩꯗ ꯈꯜꯍꯧ ꯍꯥꯏ ꯍꯤꯡꯉꯤꯉꯩꯗ ꯈꯜꯍꯧ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯅꯤꯈꯛ ꯂꯩ ꯑꯃꯅ ꯁꯔꯒꯅꯤ ꯑꯃꯅ ꯅꯣꯔꯣꯛꯅꯤ ꯁꯤ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯉꯥ ꯊꯝꯃꯒ ꯀꯞꯄꯗꯨꯅ ꯌꯥꯔꯔꯣꯏ
ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯉꯤꯉꯩꯗ ꯁꯔꯒ ꯅꯣꯔꯣꯛꯀꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯁꯔꯒꯗ ꯑꯗꯣꯝꯅ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯑꯗꯨꯗꯩꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯂꯩꯇꯕ ꯁꯦꯠꯅꯕ ꯈꯥꯏꯅꯕ ꯂꯩꯇꯕ ꯃꯐꯝ ꯑꯗꯣꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯂꯣꯏꯅ ꯎꯅꯔꯒ ꯁꯔꯒꯗ ꯂꯩꯅꯤꯡꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯒꯤ ꯀꯟꯕꯤꯌꯨ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯟꯗꯅꯅꯦ ꯏꯃꯥ ꯀꯅꯥꯅꯁꯨ ꯁꯔꯒꯗ ꯊꯨꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯅ ꯍꯥꯏꯗ꯭ꯔꯥ ꯂꯝꯕꯤ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯃꯄꯥꯅ ꯅꯠꯇꯅ ꯃꯤ ꯀꯅꯥꯃꯠꯇꯅ ꯁꯔꯒꯗ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯨꯡꯗꯦ ꯍꯜꯂꯦꯂꯨꯌꯥ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯒꯤ ꯇꯥꯈ꯭ꯔꯕ ꯇꯦꯁꯇꯤꯃꯣꯅꯤ ꯏꯁꯣꯔꯅ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯕꯨ ꯉꯁꯤ ꯁꯤꯖꯤꯟꯅꯕꯤꯕꯁꯦ ꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯖꯔꯤꯕ ꯄꯨꯝꯅꯃꯛꯇ ꯊꯥꯖꯕ ꯑꯣꯏꯔꯒꯗꯤ ꯏꯄꯥꯅ ꯍꯦꯟꯅ ꯀꯣꯟꯁꯤꯟꯕꯤꯁꯅꯨ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡ ꯏꯄꯥꯅ ꯁꯣꯛꯄꯤꯗꯨꯅ ꯑꯋꯥ ꯄꯣꯠꯂꯨꯝ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯆꯗꯨꯅ ꯀꯣꯛꯆꯕ ꯑꯣꯏꯔꯁꯅꯨꯀꯣ ꯏꯃꯥ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯑꯩ ꯁꯦꯝꯃꯒꯅꯦ ꯏꯃꯥ ꯑꯩ ꯁꯦꯝꯃꯒ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯍꯥꯞꯆꯔꯒ ꯑꯩ ꯏꯃꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ ꯏꯃꯥ